ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯅꯨꯡ ꯃꯅꯨꯡ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯆꯤꯜꯂꯛꯀꯤ ꯊꯥꯖ꯫ ꯃꯇꯝ ꯑꯃꯗ ꯃꯃꯥꯟꯅꯕ ꯑꯅꯤꯈꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯖꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯃꯅ ꯇꯣꯂꯦꯟ ꯑꯃꯅ ꯄꯨꯔꯦꯜ ꯍꯥꯏꯅ ꯃꯤꯡꯒꯧꯅꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨꯅ ꯊꯥꯖ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯖꯤꯕꯨ ꯊꯥꯒꯤ ꯄꯥꯡꯈꯠꯂꯛꯄ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯀꯧꯕ꯭ꯔꯨ ꯀꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯥꯃꯤꯟꯅꯔꯛꯈꯤ꯫ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯟ ꯌꯧꯔꯛꯂꯕꯗ ꯐꯖꯔꯕ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯟ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯃꯇꯧ, ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯈꯪ ꯍꯩꯔꯕ ꯏꯄꯥ ꯏꯄꯨ ꯀꯌꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯂꯨꯞꯂꯝꯃꯤ꯫ ꯑꯆꯦꯠꯄ ꯊꯥꯖꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯪꯖꯔꯕꯗ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯪꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯀꯅꯥ ꯀꯔꯤ ꯌꯦꯡꯂꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯞꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯁꯤꯡ ꯏꯀꯣꯜ ꯑꯗꯨꯗ ꯆꯣꯡꯊꯈꯤꯕ ꯎꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯍꯧꯖꯤꯛꯇ ꯎꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯃꯍꯥꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ꯫ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯨꯕꯨ ꯃꯤꯔꯅꯦ? ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯑꯩ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯁꯅꯨ꯫ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯑꯩ ꯃꯍꯥꯛꯄꯨ ꯀꯜꯂꯨꯗꯕ ꯌꯥꯗꯦ꯫ ꯃꯤ ꯑꯣꯏꯔꯦ ꯐꯔꯦ, ꯂꯥꯏ ꯑꯣꯏꯔꯦ ꯐꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯠ ꯆꯦꯟꯈꯤ꯫ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯔꯥꯛꯅꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯂꯥꯞꯇꯕꯤꯗ ꯍꯥꯏꯕꯗꯤ ꯃꯌꯥꯏ ꯌꯧꯗꯅ ꯃꯇꯥꯏꯗ ꯆꯨꯞꯆꯥ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯏꯔꯥꯛꯅꯕ ꯎꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯖꯤꯟ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛ ꯃꯇꯦꯛ ꯈꯔ ꯀꯨꯝꯊꯗꯨꯅ ꯂꯥꯝꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯕꯁꯨ ꯏꯔꯥꯛꯅꯕꯅ ꯍꯦꯟꯖꯤꯜꯂꯛꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯄꯤꯛꯂꯕ ꯏꯁꯤꯡ ꯏꯀꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏꯕꯨ ꯀꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯏꯪꯕꯅ ꯊꯦꯡꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯏꯪꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯈꯔꯗꯤ ꯊꯛꯆꯤꯜꯂ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯗꯨꯁꯨ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯂꯦꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯀꯪꯐꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯑꯣꯠꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯍꯥꯛꯅ ꯍꯣꯠꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯇꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯇꯣꯂꯦꯟ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯕꯁꯨ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯤꯠ ꯑꯃꯨꯛ ꯄꯥꯡ ꯃꯃꯤꯠ ꯑꯃꯨꯛ ꯎꯏꯁꯟ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯁꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯣꯝꯗꯅ ꯄꯨꯔꯦꯜ ꯑꯃꯁꯨꯡ ꯊꯥꯖ ꯀꯔꯤ ꯀꯔꯤ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯌꯦꯡꯗꯨꯅ ꯂꯥꯏꯐꯝꯂꯦꯟ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯂꯦꯟ, ꯅꯣꯡꯁꯨ ꯇꯥꯔꯛꯀꯗꯧꯔꯦ, ꯏꯪꯕꯅꯁꯨ ꯁꯤꯗꯧꯔꯦ, ꯅꯣꯡꯁꯨ ꯇꯥꯔꯛꯂꯅꯤ, ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯍꯨꯟꯇꯣꯛꯑꯝꯃꯁꯤꯔꯣ? ꯑꯁꯨꯝꯅ ꯄꯨꯔꯦꯜꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯁꯤꯕꯨ ꯍꯨꯟꯇꯣꯛꯂꯝꯂꯁꯤꯔꯥ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯇꯣꯂꯦꯟꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯌꯦꯡꯕ ꯆꯠꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯂꯦꯟ, ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯃꯪꯁꯤꯜꯂꯛꯄꯅꯦ, ꯏꯪꯕꯅꯁꯨ ꯁꯤꯗꯧꯔꯦ, ꯅꯣꯡꯁꯨ ꯇꯥꯔꯛꯂꯅꯤ, ꯑꯩꯕꯨ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯏꯄꯠ ꯍꯦꯛ ꯄꯠꯂꯗꯅ ꯚꯨꯠꯅꯦꯁꯨ ꯈꯪꯗꯦ, ꯃꯤꯅꯦꯁꯨ ꯈꯪꯗꯦ, ꯏꯁꯥꯡ ꯁꯥꯡꯂꯗꯅ ꯍꯪꯉꯣꯏ ꯇꯥꯡꯁꯥꯡꯗꯧꯅ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯪꯗꯕ ꯖꯥꯠꯂꯕ ꯑꯗꯨꯝ ꯇꯨꯝꯗꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯖꯥꯏꯗ ꯁꯦꯠ ꯁꯦꯠ ꯊꯥꯏ꯫ ꯑꯣꯏ, ꯅꯪꯕꯨ ꯁꯤꯔꯕꯅꯦꯍꯦ, ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦ, ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯀꯅꯥꯒ ꯂꯥꯛꯀꯦ? ꯀꯅꯥꯒ ꯂꯥꯛꯏꯅꯣꯁꯨ ꯈꯪꯗꯕ, ꯂꯥꯛꯃꯤꯟꯅꯔꯒ ꯄꯨꯈ꯭ꯔꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯟꯊꯍꯧꯏꯁꯨ ꯈꯪꯗꯕ, ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯅꯣꯃꯤ ꯅꯪꯕꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯃꯤꯒ ꯂꯥꯛꯃꯤꯟꯅꯕꯗꯤ ꯑꯣꯏꯔꯝꯃꯣꯏ꯫
ꯅꯪꯁꯨ ꯃꯊꯣꯡ ꯀꯌꯥ ꯆꯥꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯌꯦ. ꯍꯧꯒꯠꯂꯣꯅꯦꯍꯦ, ꯍꯧꯒꯠꯂꯣꯅꯦꯍꯦ. ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯁꯤꯔꯖꯥꯠꯂꯅꯦ? ꯅꯨꯄꯤꯅꯦꯅ ꯄꯠ ꯄꯠꯂꯗꯅ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯏꯁꯥꯡ ꯁꯥꯡꯉꯗꯅ ꯁꯜꯂꯒ ꯇꯥ ꯂꯩꯔꯤꯌꯦ. ꯍꯧꯒꯠꯂꯣꯅꯦꯍꯦ. ꯑꯁꯨꯝꯅ ꯀꯥꯔꯟ ꯇꯨꯔꯟ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯌꯥꯗꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯏꯁꯤꯡ ꯀꯌꯥ ꯍꯥꯗꯣꯔꯛꯇꯨꯅ ꯑꯣꯠꯊꯣꯔꯛꯇꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯤꯌꯥꯝꯗꯣ? ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ. ꯃꯤ ꯎꯗꯅꯕ ꯍꯥꯏꯗꯅ ꯏꯪꯈ꯭ꯔꯕ ꯏꯁꯤꯡꯁꯤꯗ ꯏꯅꯤꯡꯇꯝꯅ ꯁꯤꯖꯒꯦꯅ ꯊꯧꯔꯥꯡꯂꯤꯕ ꯑꯩꯕꯨ ꯀꯔꯝꯅ ꯀꯪꯐꯥꯟꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯀꯔꯤꯅꯣ? ꯁꯤꯒꯦꯒ ꯅꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯤꯕ ꯌꯥꯗ꯭ꯔꯣ? ꯃꯤꯒꯤ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ, ꯃꯤꯅ ꯀꯥꯕ ꯐꯥꯎ ꯀꯤꯅꯔꯤꯕ, ꯀꯥꯒꯦ ꯐꯥꯎ ꯉꯝꯅꯗ꯭ꯔꯤꯕ ꯀꯧꯕ꯭ꯔꯨꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯤꯐꯝ ꯏꯔꯩ ꯂꯩꯇ꯭ꯔꯕꯣ? ꯇꯣꯂꯦꯟ ꯆꯣꯏꯇꯤ ꯆꯣꯏꯈꯠ ꯑꯣꯏꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯏꯅ ꯑꯗꯨꯃꯛ ꯍꯧꯔꯛꯈꯤꯕꯅꯤ. ꯑꯩꯕꯨ ꯍꯤꯡꯅꯕ ꯀꯟꯕꯤꯔꯤꯕ, ꯑꯩꯕꯨ ꯍꯤꯡꯍꯟꯅꯤꯡꯂꯤꯕ ꯅꯍꯥꯛꯅ ꯀꯅꯥꯅꯣ? ꯑꯩ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ. ꯂꯥꯏꯐꯝꯂꯦꯟꯅꯤꯅ ꯅꯪꯅ ꯁꯤꯖꯒꯦ ꯇꯧꯔꯤꯕꯗꯣ ꯌꯥꯗꯦ. ꯅꯪ ꯁꯤꯕꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯈꯥꯝꯃꯨꯆꯣ ꯍꯥꯏꯗꯅ ꯏꯁꯣꯔꯅ ꯁꯤꯟꯗꯅ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯩꯒꯤ ꯏꯃꯤꯡ ꯇꯣꯂꯦꯟ ꯀꯧꯏ. ꯁꯛ ꯌꯥꯝꯅ ꯐꯖꯕ ꯇꯣꯂꯦꯟ. ꯇꯥ ꯇꯣꯂꯦꯟ ꯀꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯏꯗ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯑꯩꯕꯨ ꯇꯥ ꯇꯣꯂꯦꯟ ꯍꯥꯏꯅ ꯀꯧꯅꯩꯌꯦ. ꯑꯗꯣ ꯅꯪꯒꯤꯗꯤ? ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯁꯤꯅꯤꯡꯂꯤꯕꯗꯨꯅ? ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯃꯤꯡꯒꯁꯤꯅ ꯁꯤꯅꯤꯡꯕꯤ ꯀꯥꯏꯅ ꯀꯧꯖꯥꯠꯂꯣ? ꯃꯤ ꯄꯨꯝꯅꯃꯛꯅ ꯁꯤꯗꯅꯕ, ꯅꯥꯗꯅꯕ, ꯌꯦꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜ ꯀꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤꯕꯅꯤ, ꯊꯧꯅꯤꯖꯔꯤꯕꯅꯤꯕ, ꯊꯧꯖꯥꯟꯕꯤꯕ ꯍꯩ ꯍꯥꯏꯗꯅ. ꯑꯗꯨꯒ ꯅꯪꯅ ꯆꯠꯂꯣꯁꯦ ꯑꯁ꯭ꯋꯥꯏꯗ, ꯆꯕꯠꯅꯔꯗꯅ ꯅꯨꯄꯤ ꯃꯆꯥꯅꯦꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯉꯩ ꯁꯤꯅꯤꯡꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ. ꯇꯣꯂꯦꯟꯒꯤ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕ, ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯏꯗꯅ ꯃꯍꯥꯛꯀꯤ ꯐꯥꯒꯤ ꯖꯣꯀꯥꯏ ꯄꯪꯇꯧꯗ ꯇꯧꯕꯒꯤ ꯃꯑꯣꯡꯗꯨ ꯅꯨꯄꯤ ꯑꯁꯤꯗꯁꯨ ꯇꯧꯔꯝꯃꯤ. ꯇꯣꯂꯦꯟꯁꯤ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯕꯅꯤ. ꯄꯨꯡꯉꯥꯡꯗ ꯉꯥꯡꯂꯕꯁꯨ ꯃꯍꯥꯛ ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯈꯟꯊꯕ, ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯒꯟꯕ ꯅꯨꯄꯥ ꯑꯃꯅꯤ. ꯃꯥꯅ ꯀꯥꯔꯟ ꯇꯨꯔꯟ ꯈꯔ ꯄꯥꯝꯖꯕꯒꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯃꯤꯅ ꯐꯥꯒꯤꯇ ꯃꯥꯟꯕꯒꯤ ꯋꯥꯅꯤ. ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯇꯞꯅ, ꯑꯩꯒꯤ ꯃꯤꯡ ꯊꯥꯖ ꯀꯧꯏ. ꯑꯩ ꯍꯤꯡꯕꯒꯤ ꯃꯃꯜ ꯌꯥꯎꯗꯕꯒꯨꯝ ꯂꯩꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ. ꯑꯩꯒꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯗꯨꯅ ꯁꯤꯕ ꯐꯥꯎꯁꯤ ꯏꯅꯤꯡꯇꯝꯅ ꯁꯤꯕ ꯉꯝꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯖ ꯀꯧꯏ. ꯑꯩ ꯍꯤꯡꯕꯒꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕꯤ ꯅꯨꯄꯤꯅꯤ. ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤꯅ ꯈꯝ ꯊꯦꯡꯅ ꯋꯥꯍꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ. ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯐꯥꯎ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯏꯅꯤꯡꯇꯝꯅ ꯁꯤꯖꯅꯕ ꯍꯣꯠꯅꯕꯁꯤ ꯐꯥꯎꯕ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯑꯩꯕꯨ ꯃꯨꯟꯕꯤꯔꯤꯕ ꯅꯪ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯩ ꯃꯐꯝꯁꯤꯗ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯩꯕꯨ ꯑꯃꯨꯛ ꯍꯤꯡꯍꯟꯕꯤꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩ ꯏꯅꯤꯡꯇꯝꯅ ꯁꯤꯕ ꯌꯥꯔꯣꯏ ꯃꯇꯥꯒꯨꯝ ꯅꯪꯅ ꯀꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯦꯔꯥ, ꯁꯤꯗꯧ ꯁꯔꯨꯛ ꯍꯧꯒꯠꯂꯣ, ꯅꯌꯨꯝꯗ ꯊꯤꯟꯕꯤꯒꯦ. ꯏꯪꯒ ꯏꯪꯕꯅꯦ, ꯑꯁꯨꯛ ꯏꯪꯈ꯭ꯔꯁꯤꯗ ꯅꯪꯕꯨ ꯈꯨꯟꯕꯤꯔꯦ ꯑꯗꯨꯒ ꯅꯪꯅ ꯅꯅꯤꯡ ꯇꯝꯍꯟꯗꯦ ꯀꯥꯏꯅ. ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯆꯣꯡꯊꯔꯒ ꯅꯪ ꯁꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯃꯤ ꯂꯥꯛꯈꯤꯅꯦꯅ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯂꯥꯞꯅꯒ ꯎꯕꯗꯨꯗ ꯈꯔꯒ ꯄꯥꯕꯗꯨꯒ ꯑꯩꯗꯤ ꯅꯪꯁꯦ ꯃꯤꯕꯨ ꯃꯥꯜꯂꯨꯗ꯭ꯔꯕꯅꯤꯅꯦ. ꯚꯨꯠꯄꯨ ꯃꯥꯜꯂꯤ ꯏꯕꯦꯝꯃ ꯂꯥꯞꯅ ꯌꯦꯡꯕꯗ. ꯑꯗꯨꯕꯨ ꯌꯦꯡꯉꯨꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯄꯅꯤ ꯑꯩꯁꯦ. ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯤꯖꯤꯟꯗꯨꯗ ꯄꯥꯏꯔꯨꯕꯕꯨ ꯖꯔ ꯂꯥꯛꯈꯤꯅꯦ. ꯏꯃꯥꯏꯄꯦꯝꯃ, ꯁꯤꯕꯨ ꯁꯤꯔꯝꯅꯤ ꯅꯪ. ꯑꯗꯨꯗꯕꯨ ꯑꯩꯕꯨ ꯈꯨꯟꯕꯤꯔꯝꯗ꯭ꯔꯗꯤ ꯑꯩꯁꯨ ꯏꯁꯣꯔꯅ ꯌꯥꯔꯣꯏꯃꯤ, ꯑꯩꯁꯨ ꯂꯥꯏꯅ ꯌꯥꯔꯣꯏ ꯁꯩꯇ. ꯆꯕꯠꯅꯕꯤ ꯅꯪꯕꯣ, ꯍꯧꯒꯠꯂꯣ. ꯂꯥꯏꯖ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯇꯞꯅ ꯑꯃꯨꯛꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯑꯩꯁꯦ ꯏꯃꯥ ꯑꯇꯣꯝꯕꯤꯒꯤ ꯁꯔꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯆꯥꯗ ꯊꯛꯇꯅ ꯏꯁꯣꯔ ꯈꯨꯔꯨꯝꯖꯗꯨꯅ ꯂꯩꯔꯛꯄꯅꯤ.
ꯉꯁꯤ 8-9 ꯁꯨꯔꯛꯂꯦ꯫ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯀꯔꯤꯁꯨ ꯆꯥꯕ ꯊꯛꯄ ꯀꯌꯥ ꯐꯪꯂꯛꯇꯤꯌꯦ꯫ ꯄꯤꯖꯔꯒ ꯆꯥꯕ, ꯄꯤꯖꯗ꯭ꯔꯒ ꯇꯣꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩ ꯏꯊꯟꯇ ꯅꯤꯟꯖꯥ ꯇꯧꯖꯗꯨꯅ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯑꯩ ꯏꯊꯟꯇ ꯊꯋꯥꯏ ꯃꯥꯡꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯦ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯊꯧꯗꯣꯛ ꯀꯌꯥ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯊꯧꯗꯣꯛ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥꯕꯨ ꯈꯥꯡꯕ ꯉꯝꯖꯗ꯭ꯔꯕꯤ ꯅꯧꯖꯔꯤꯕꯤ ꯂꯥꯏꯖꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯄꯥꯎ ꯀꯌꯥ ꯇꯝꯖꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯥꯇꯨ ꯀꯥꯔꯟ ꯀꯌꯥ ꯇꯧꯗꯨꯅ ꯉꯥꯡꯁꯛꯂꯤꯕ ꯃꯈꯨꯠꯑꯣ ꯃꯁꯥꯑꯣ ꯇꯧꯔꯝꯕ ꯇꯣꯂꯦꯟꯗꯨ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯆꯥꯗꯦ, ꯀꯔꯤꯁꯨ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯦ ꯑꯁꯤꯅ 9-8 ꯂꯦꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯄꯨꯛꯅꯤꯡ ꯈꯤꯇꯪ ꯅꯨꯡꯁꯤꯔꯞ ꯇꯧꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯊꯥꯖ ꯍꯣꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯕꯗꯨꯗ, ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯗꯅ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯇꯣꯂꯦꯟꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯕꯤ ꯊꯥꯖꯒꯨꯝ ꯃꯥꯁꯨ ꯇꯧꯔꯝꯗꯕꯁꯤꯗ ꯃꯍꯥꯛ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯏ, ꯎꯅꯗꯕ ꯌꯥꯏ, ꯁꯨꯛꯊꯦꯡ ꯊꯦꯡꯅꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯌꯨꯝ ꯇꯥꯛꯎ, ꯅꯪꯕꯨ ꯊꯤꯟꯕꯤꯔꯝꯃꯒꯦ ꯏꯆꯜ꯫ ꯑꯩꯒꯤꯁꯨ ꯅꯪꯒꯨꯝꯕ ꯏꯆꯜ ꯑꯃ ꯂꯩꯌꯦ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯊꯥꯖ ꯀꯧꯋꯦ꯫ ꯅꯪ ꯃꯥꯒꯁꯨ ꯈꯪꯅꯧꯋꯣ꯫ ꯑꯩ ꯃꯥꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯄꯅꯦ ꯃꯐꯝꯁꯤꯗ꯫ ꯀꯧꯕ꯭ꯔꯨ ꯀꯥꯔꯨꯒꯦ, ꯂꯥꯏ ꯈꯨꯔꯨꯝꯂꯨꯒꯦ ꯂꯥꯛꯄꯅꯦ, ꯑꯗꯨꯒ ꯅꯪ ꯑꯣꯏꯅ ꯑꯣꯛꯅꯔꯔꯦ꯫ ꯂꯥꯏꯖꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯕꯨ ꯍꯤꯡꯈꯣ ꯍꯥꯏꯗꯅ ꯑꯩꯕꯨ ꯈꯥꯝꯂꯤꯕꯁꯦ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒ ꯑꯩ ꯌꯨꯝ ꯌꯧꯗꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯤꯟꯕꯤꯔꯝꯗꯨꯅ ꯑꯩ ꯌꯨꯝꯗ ꯌꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯎꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯐꯥꯎꯔꯛꯄꯁꯤꯃꯛ ꯃꯍꯥꯛ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯃꯇꯠ ꯃꯇꯠ ꯁꯣꯟꯖꯔꯝꯃꯤ꯫ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯌꯥ ꯌꯥꯝꯅ ꯋꯥꯕꯒꯤ ꯄꯟꯈꯩ ꯋꯥꯠꯂꯤꯕꯒꯦ, ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯀꯌꯥꯝ ꯂꯥꯡꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯆꯥꯡꯌꯦꯡ ꯇꯧꯕ ꯄꯥꯝꯂꯛꯂꯤ꯫ ꯃꯍꯥꯛ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯤꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞꯀ ꯂꯣꯏꯅꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯊꯥꯖ ꯑꯃꯁꯨꯡ ꯄꯨꯔꯦꯜꯒꯤ ꯃꯐꯝꯗꯁꯨ ꯇꯣꯂꯦꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯛꯈꯪꯅꯔꯔꯦ꯫ ꯊꯥꯖꯗꯤ ꯃꯇꯥꯒꯨꯝꯂꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯊꯥꯖꯅ ꯐꯠ ꯂꯥꯎꯅ ꯀꯧꯁꯤꯜꯂꯛꯂꯝꯃꯤ, ꯏꯇꯥ, ꯏꯇꯥ ꯍꯥꯏꯅ ꯀꯧꯒꯦꯀꯣ꯫ ꯅꯪꯕꯨ ꯑꯩꯅ ꯏꯇꯥ ꯀꯧꯒꯦꯀꯣ꯫ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯀꯔꯤꯅꯣ? ꯈꯨꯏꯖꯤꯜꯂꯕ, ꯏꯁꯤꯡ ꯁꯣꯠꯂꯨꯕꯒꯤ ꯅꯈꯨꯠ ꯅꯁꯥ ꯑꯃꯗꯤ ꯃꯇꯣꯡ ꯌꯥꯎꯗ꯭ꯔꯕ ꯅꯁꯥꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯦ, ꯂꯥꯏꯗ ꯀꯠꯀꯦꯅ ꯄꯣꯔꯛꯄ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯦ ꯆꯥꯎꯑꯣ ꯏꯇꯥ꯫ ꯅꯪꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯗꯅ, ꯆꯥꯛ ꯅꯨꯡ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯇꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯦꯜꯂꯦ ꯍꯥꯏꯅꯁꯨ ꯇꯥꯆꯧꯅ ꯇꯝꯃꯦ꯫ ꯆꯥꯎꯁꯦ ꯏꯇꯥ, ꯏꯁꯣꯔꯗꯤ ꯍꯥꯏꯖꯔꯒ ꯌꯥꯕꯅꯦ꯫ ꯉꯁꯤ ꯅꯪꯅ ꯑꯩꯈꯣꯏꯒ ꯊꯦꯡꯅꯍꯜꯂꯤꯁꯦ ꯏꯁꯣꯔꯅꯅꯦ ꯏꯇꯥ꯫ ꯅꯪꯕꯨ ꯀꯜꯂꯨꯆꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩꯌꯦ꯫ ꯇꯥꯆꯧꯅ ꯅꯪꯕꯨ ꯀꯜꯂꯝꯂꯤꯕꯁꯦ ꯑꯩꯅ ꯏꯁꯣꯔꯗ ꯀꯠꯀꯦꯅ ꯄꯣꯔꯛꯄ ꯄꯣꯠꯆꯩꯁꯦ ꯅꯪꯉꯣꯟꯗ ꯄꯤꯖꯔꯒ ꯏꯁꯣꯔꯅ ꯆꯥꯕꯒꯨꯝ ꯈꯟꯁꯅꯨ ꯏꯇꯥ꯫ ꯏꯁꯣꯔꯗꯤ ꯄꯨꯝꯅꯃꯛ ꯎꯔꯤꯕꯅꯦ꯫ ꯏꯇꯥꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯗꯨꯅ ꯆꯥꯗ ꯊꯛꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗꯨꯅ ꯅꯪꯕꯨ ꯀꯜꯂꯨꯆꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏ ꯉꯁꯤ ꯀꯧꯕ꯭ꯔꯨ ꯀꯥꯔꯛꯂꯤꯕꯅꯤ ꯏꯇꯥ꯫ ꯀꯅꯥꯅꯁꯨ ꯈꯪꯍꯟꯗ ꯈꯨꯗꯛꯇ ꯀꯥꯔꯨꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤꯕꯅꯦ꯫ ꯁꯦ ꯆꯥꯎꯑꯣ ꯏꯇꯥ, ꯆꯥꯎꯁꯦ ꯏꯇꯥ, ꯏꯁꯤꯡꯒꯁꯦ ꯊꯛꯎꯁꯦ ꯏꯇꯥ꯫ ꯂꯥꯏꯖꯁꯨ ꯆꯥꯗ ꯊꯛꯇꯕꯅ ꯋꯥꯔꯕ ꯃꯈꯣꯜ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯊꯣꯛꯇ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ
ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯕꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯝꯃꯤ꯫ ꯍꯣꯏ ꯏꯇꯥ, ꯑꯩ ꯁꯣꯏꯗꯅ ꯆꯥꯒꯦ ꯏꯇꯥ꯫ ꯅꯣꯡꯃ ꯁꯤꯒꯗꯕ ꯂꯩꯔꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯏꯊꯟꯇ ꯑꯄꯪꯕꯒꯨꯝ ꯑꯩꯁꯦ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯃꯍꯥꯛ ꯀꯞꯂꯝꯃꯤ꯫ ꯉꯥꯏꯈꯣ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯁꯨ ꯀꯞꯂꯅꯨ꯫ ꯏꯇꯥꯎ ꯇꯣꯂꯦꯟ, ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯆꯠꯂꯁꯤ, ꯌꯨꯝꯗ ꯀꯨꯝꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯌꯨꯝꯕꯨꯁꯨ ꯇꯥꯛꯍꯟꯗꯨꯅ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯊꯤꯟꯕꯤꯔꯝꯃꯁꯤ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯆꯠꯅꯅꯕ ꯊꯧꯔꯥꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯣꯠꯂꯕ ꯃꯐꯤ ꯑꯃꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯁꯛꯇꯝꯗ ꯍꯧꯒꯠꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯥꯏꯖꯕꯨ ꯎꯗꯨꯅ ꯊꯥꯖꯅ "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯇꯥ ꯇꯣꯂꯦꯟ, ꯇꯥ ꯄꯨꯔꯦꯜ, ꯅꯣꯏꯕꯥꯅꯤ ꯑꯁꯣꯝꯗ ꯑꯝꯇ ꯑꯣꯟꯊꯣꯛꯑꯣ꯫ ꯌꯥꯔꯗ꯭ꯔꯥ ꯏꯇꯥ? ꯇꯥ ꯇꯣꯂꯦꯟ, ꯅꯪ ꯄꯣꯔꯣ ꯏꯇꯥꯁꯦ, ꯑꯩꯅ ꯄꯣꯕꯗꯤ ꯉꯝꯃꯔꯣꯏꯕ꯫ ꯍꯣꯔꯦꯟ ꯆꯤꯡ ꯀꯨꯝꯊꯕꯗ ꯅꯪ ꯄꯣꯈꯠꯂꯣꯀꯣ ꯏꯇꯥꯁꯦ, ꯇꯥ ꯇꯣꯂꯦꯟ꯫ ꯑꯗꯨꯅ ꯐꯔꯅꯤ ꯏꯇꯥꯎ, ꯑꯩꯁꯨ ꯍꯣꯔꯦꯟ ꯄꯣꯕꯤꯒꯦ꯫ ꯑꯃꯨꯛ ꯑꯃꯨꯛ ꯁꯤꯟꯅꯁꯦ, ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯕꯒ ꯊꯛꯇꯕꯒ ꯃꯈꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯇꯥꯎ꯫ ꯁꯤ ꯄꯦꯠ ꯂꯥꯎꯕꯤꯁꯤꯃ ꯄꯣꯕꯕꯨ ꯀꯌꯥꯝ ꯋꯥꯔꯨꯅꯦꯒꯦ? ꯑꯩ ꯁꯠ ꯄꯣꯈꯠꯀꯦꯁꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯍꯩꯍꯥ! ꯂꯥꯏꯖꯒꯨꯝꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦꯗꯣ ꯇꯣꯂꯦꯟ ꯍꯣꯏ ꯄꯨꯔꯦꯜ ꯍꯣꯏꯒꯤ ꯃꯐꯝꯗꯗꯤ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯤ ꯇꯧꯔꯛꯂꯤꯕ꯫ ꯈꯨꯡꯒꯪꯒꯤ ꯃꯤ ꯑꯣꯏꯕꯅ ꯐꯧ ꯁꯪꯄꯥꯏ ꯁꯪꯄꯥꯏ, ꯐꯧ ꯄꯣꯝꯃ ꯄꯣꯝꯃ ꯆꯟꯕ ꯕꯣꯔꯥ ꯀꯌꯥ ꯃꯔꯦꯡ ꯃꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯇ ꯂꯥꯛꯂꯕ ꯃꯈꯣꯏꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯏꯔ ꯃꯆꯥ ꯂꯦꯝꯅ ꯃꯥꯡꯗꯦ, ꯅꯥꯔꯒ ꯍꯤꯡꯒꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯁꯠ ꯂꯥꯎꯅ ꯊꯥꯡꯒꯠꯇꯨꯅ ꯄꯣꯔꯒ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁ, ꯃꯥ ꯄꯣꯕꯒꯤ ꯋꯥꯕ ꯅꯠꯇꯦꯅꯦ ꯏꯇꯥꯎ꯫ ꯂꯥꯏꯔ ꯃꯆꯥ ꯂꯦꯝꯅ ꯃꯥꯡꯗꯦ, ꯅꯥꯔ ꯍꯤꯡꯒꯟꯗꯦ ꯃꯇꯥꯒꯨꯝ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯣꯔꯒ ꯀꯨꯝꯃꯛꯄꯒꯤ ꯋꯥꯕꯕꯨꯗꯤ ꯅꯠꯇꯕ, ꯆꯤꯡꯁꯤꯗ ꯉꯝꯕꯁꯤꯗ ꯐꯠꯀ ꯑꯣꯟꯊꯔꯗꯤ ꯑꯩꯕꯨꯗꯤ ꯇꯨꯔꯁꯨ ꯍꯧꯒꯠꯅꯤ, ꯃꯥꯗꯤ ꯑꯃꯨꯛꯇꯪ ꯇꯨꯕꯗ ꯇꯠꯇꯣꯔꯤꯕꯅꯤ ꯏꯇꯥꯎ꯫ ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥꯎ, ꯇꯞꯅ ꯌꯦꯡꯒ ꯆꯠꯄꯤꯌꯨꯀꯣ ꯏꯇꯥꯎ꯫ ꯇꯣꯂꯦꯟꯅ ꯃꯇꯥꯎꯗ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯂꯥꯏꯖꯁꯤꯗꯤ ꯏꯇꯥꯎ ꯄꯨꯔꯦꯜ, ꯆꯥꯗꯕꯒꯤꯔ ꯈꯪꯗꯦ, ꯀꯔꯤꯅꯣ ꯋꯥ ꯑꯀꯪꯕ ꯁꯤꯡꯕꯨꯟ ꯑꯃꯅꯕꯨ ꯍꯦꯟꯅ ꯂꯨꯝꯃꯤꯕꯨ ꯏꯇꯥꯎ? ꯀꯔꯤꯅꯣ ꯀꯌꯥꯝ ꯐꯠꯇꯕ ꯑꯇꯣꯝꯕꯤꯅꯣ, ꯆꯥꯛ ꯄꯤꯖꯗꯦ ꯍꯥꯏꯁꯤꯕꯣ? ꯀꯔꯤꯗꯧꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯆꯠꯄꯅꯕꯤ ꯑꯁꯤꯗ ꯆꯥꯛ ꯄꯤꯖꯗꯦꯌꯦ? ꯑꯝꯇ ꯇꯥꯎꯑꯣ ꯏꯇꯥꯎ ꯅꯪꯁꯨ꯫ ꯏꯍꯦ, ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯗꯨꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌా ꯁꯥꯗꯨꯅ ꯇꯣꯂꯦꯟ, ꯂꯥꯏꯖ, ꯄꯨꯔꯦꯜ ꯑꯃꯗꯤ ꯊꯥꯖ ꯃꯈꯥ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯍꯨꯝꯅꯗꯤ ꯍꯤꯒꯠꯇꯅ ꯋꯥꯔꯤꯒꯁꯦ ꯄꯪꯁꯥꯗ ꯁꯥꯔꯤ, ꯅꯪꯒꯤꯅ ꯅꯪꯒꯟꯗ ꯄꯣꯔꯤꯕ ꯅꯨꯄꯤꯗꯨꯅ ꯋꯥꯁꯨ ꯑꯝꯇ ꯉꯥꯡꯗꯦ꯫ ꯑꯗꯨꯅꯤ ꯏꯇꯥꯎ, ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯆꯤꯡꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯕꯨ ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯣꯁꯨ ꯄꯣꯕꯤꯔꯤꯕ, ꯋꯥꯒ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯗ꯭ꯔꯤꯁꯤꯕꯨ ꯈꯪꯗꯦꯅꯦ ꯏꯇꯥꯎ꯫ ꯂꯥꯏꯖꯁꯤꯕꯨ ꯁꯤꯔꯖꯥꯠꯂꯣ? ꯑꯝꯇ ꯌꯦꯡꯉꯣꯃꯤ, ꯀꯜꯂꯤꯅꯦꯅ ꯀꯜꯂꯨꯒꯨꯝꯁꯨ ꯇꯧ, ꯑꯗꯩ ꯏꯇꯥꯎ ꯄꯣꯔꯒꯁꯨ ꯄꯨꯔꯛꯀꯨꯝꯁꯨ ꯇꯧ, ꯑꯔꯦꯝꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯗꯅꯦ ꯁꯤꯡꯖꯪ ꯆꯥꯗꯣꯔꯤꯕꯖꯥꯠꯂꯣꯅꯦ ꯑꯩꯕꯣ? ꯑꯁꯤꯃ ꯄꯣꯅ ꯃꯤꯌꯥꯝꯅꯒ ꯈꯣꯡꯒꯣꯏꯅꯗꯨꯅ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯗꯤ ꯈꯤꯇꯪ ꯐꯖꯕꯗꯤ ꯋꯥꯠꯂꯤꯁꯦ ꯏꯇꯥꯎ꯫ ꯑꯝꯇ ꯌꯦꯡꯉꯣꯃꯤ ꯏꯇꯥꯎ ꯅꯪꯕꯨ ꯅꯪꯒꯟꯁꯤꯗ꯫ ꯊꯥꯖ, ꯑꯝꯇ ꯌꯦꯡꯉꯣꯃꯤ ꯅꯣꯏꯕꯣ, ꯁꯤꯔꯕ ꯍꯤꯡꯉꯤꯕ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯣ꯫ ꯑꯁꯤ ꯃꯃꯥꯡ ꯑꯣꯟꯊꯣꯛꯑꯒ ꯑꯃꯨꯛ ꯄꯣꯅꯤꯀꯣ ꯑꯩꯅ ꯉꯁꯤ꯫ ꯑꯣ, ꯁꯤꯗꯦ ꯏꯇꯥꯎ꯫ ꯑꯣ, ꯇꯥ ꯇꯣꯂꯦꯟ, ꯁꯤꯗꯦꯀꯣ, ꯑꯩꯁꯨ ꯎꯏꯌꯦ, ꯊꯥꯖꯁꯨ ꯑꯩꯈꯣꯏ ꯎꯏꯌꯦ, ꯅꯪꯅ ꯄꯣꯕꯗꯨꯗ ꯅꯣꯛꯐꯦꯠ ꯅꯨꯡꯉꯥꯏꯅ ꯃꯃꯥꯏ ꯈꯖꯤꯛꯀ ꯂꯣꯠꯄꯗꯨꯗꯤ ꯑꯁ ꯄꯛꯆꯕꯅ꯫ ꯑꯁꯦꯡꯕ ꯏꯇꯥꯎ, ꯄꯛꯆꯕꯅ ꯂꯣꯏꯔꯦꯍꯦ ꯏꯇꯥꯎ, ꯄꯛꯆꯕꯅ꯫ ꯂꯥꯏꯖ, ꯏꯇꯥ ꯂꯥꯏꯖ, ꯑꯩꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗꯗꯤ ꯈꯪꯗꯦꯀꯣ, ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤꯗꯤ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯄꯣꯕꯤꯕꯒꯁꯦ ꯈꯪꯗꯦꯗ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯨꯟꯅꯐꯥꯎ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ꯫ ꯑꯗꯣ ꯉꯁꯤꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯐꯝꯂꯦꯟ ꯀꯧꯕ꯭ꯔꯨꯗꯒꯤ ꯈꯨꯜꯂꯛꯄꯤ ꯏꯇꯥ ꯑꯃ ꯄꯣꯕꯁꯤꯗꯤ ꯄꯛꯆꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦ, ꯃꯌꯥꯡ ꯀꯪꯕꯤ ꯁꯖꯤꯕꯨ ꯃꯥꯜꯂꯦꯃꯤ, ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ, ꯅꯠꯇ꯭ꯔꯅꯦ ꯇꯥ ꯄꯨꯔꯦꯜ?
ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯝꯕꯤ ꯇꯦꯟꯁꯤꯟꯅꯕ ꯃꯑꯣꯡꯗꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯥ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯕꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯥꯛꯍꯟꯗꯨꯅ ꯂꯥꯏꯖꯕꯨ ꯊꯤꯟꯕꯤꯔꯛꯂꯦ ꯑꯃꯗꯤ ꯁꯝꯗꯨꯅ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗꯗꯤ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯪꯍꯧꯗꯦ ꯍꯦꯛꯇꯃꯛ ꯆꯦꯟꯊꯣꯔꯛꯏ ꯊꯣꯏꯅꯨ ꯑꯗꯨꯒ ꯂꯦꯞꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯦ ꯏꯀꯥꯏꯗꯕꯤ, ꯅꯪ ꯀꯩꯗꯧꯕꯒꯤ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯤꯕꯅꯣ? ꯅꯪ ꯁꯤꯖꯔꯅꯦꯅ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯂꯩꯕꯥꯛꯇꯁꯨ ꯆꯟꯅꯗꯗꯅ ꯅꯪ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯅꯪꯕꯨ ꯆꯪꯍꯜꯂꯛꯇ꯭ꯔꯕꯣ? ꯅꯪꯒꯤ ꯃꯐꯝ ꯂꯩꯔꯝꯃꯣꯏꯌꯦ, ꯑꯁꯤ ꯂꯩꯕꯥꯛꯇꯨꯗꯁꯨ ꯅꯪꯒꯤ ꯅꯐꯝ ꯂꯩꯔꯝꯃꯣꯏꯌꯦ꯫ ꯅꯁꯛꯃꯛꯅꯦ, ꯅꯪ ꯆꯕꯠꯅꯕꯤꯁꯤꯗꯤ! ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯅ ꯖꯣꯝ ꯅꯤꯡꯊꯧꯒꯤ ꯃꯤꯁꯤꯡꯂꯣ? ꯁꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯖꯣꯝ ꯅꯤꯡꯊꯧꯒꯤ ꯗꯨꯠꯁꯤꯡꯂꯕ? ꯍꯥ? ꯀꯣꯛ ꯁꯤꯈꯤꯕ ꯌꯥꯗ꯭ꯔꯕ ꯅꯪꯕꯣ? ꯑꯩꯗꯤ ꯁꯤꯔꯝꯃꯅꯦꯅ ꯍꯔꯥꯎꯔꯤꯁꯤꯗ꯫ ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯃꯨꯛꯇ ꯇꯥꯗꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯊꯤꯅ ꯍꯦꯛꯇ ꯅꯨꯄꯤ ꯑꯃꯅ ꯊꯣꯛꯂꯛꯂꯒ ꯉꯥꯡꯂꯛꯄꯗꯨꯗ ꯇꯣꯂꯦꯟ ꯈꯔ ꯐꯤꯡꯂꯞ ꯇꯧꯅ ꯍꯦꯔꯥ ꯏꯅꯦ, ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ? ꯀꯔꯤꯅꯣ ꯀꯅꯥꯅꯣꯒ ꯑꯃꯠꯇ ꯍꯪꯗꯦ, ꯑꯗꯨꯒ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯟꯅꯗꯕ ꯀꯥꯏꯅ꯫ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯟꯅꯗꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯀꯥꯏꯁꯦ ꯌꯥꯝ ꯄꯥꯝꯖꯗꯦ꯫ ꯖꯒꯥ ꯂꯩꯇ꯭ꯔꯦ ꯂꯥꯛꯄꯤꯔꯅꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯂꯗꯤ ꯑꯩꯈꯣꯏꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯑꯗꯨꯒ ꯏꯅꯦꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯝꯃꯤꯁꯤꯕꯨ, ꯏꯅꯦꯕꯨ ꯖꯣꯝ ꯅꯤꯡꯊꯧꯒ ꯀꯔꯤ ꯊꯣꯛꯅꯕꯤꯕꯒꯦ? ꯃꯆꯟꯅꯨꯄꯤꯔꯣ ꯃꯆꯦꯔꯣ? ꯊꯣꯏꯅꯨ ꯍꯥꯏꯔꯞ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠꯇꯨ ꯀꯣꯠꯀꯦ ꯇꯧꯏ꯫ ꯍꯦ! ꯅꯪ ꯀꯅꯥꯅꯣ? ꯍꯥ? ꯅꯪ ꯉꯁꯤ ꯃꯤꯌꯥꯝ ꯈꯣꯝꯗꯨꯅ ꯀꯩꯅꯥ ꯀꯠꯂꯨꯔꯣ? ꯅꯨꯄꯤ ꯑꯁꯤ ꯅꯪ ꯄꯨꯔꯒ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯕꯤꯁꯦ ꯑꯁꯤꯒꯨꯝꯕꯔꯣ? ꯃꯥꯁꯨ ꯊꯤꯟꯖꯜꯂꯨꯗꯣꯏꯔꯣ? ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯌꯨꯝꯗ ꯃꯥꯁꯨ ꯑꯃꯨꯛ ꯊꯤꯟꯖꯜꯂꯨꯗꯣꯏꯔꯣꯕ? ꯍꯥ? ꯅꯪ ꯀꯅꯥꯅꯣ? ꯍꯥ? ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯕꯗꯒꯤ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨꯗ ꯃꯥꯒꯤ ꯀꯥ ꯍꯦꯟꯕꯗꯨꯅ ꯄꯨꯝꯅꯃꯛ ꯁꯥꯎꯒꯠꯅꯔꯛꯇꯨꯅ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯗ, ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯌꯩꯊꯠ ꯆꯤꯟꯒꯤ ꯂꯥꯟ ꯇꯧꯅꯔꯔꯦ꯫ ꯊꯥꯖꯗꯤ ꯊꯝꯕꯨ ꯊꯝꯈꯣ, ꯇꯣꯂꯦꯟꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯃꯆꯤꯟ ꯂꯝꯕꯥ ꯇꯧꯅꯔꯤꯕ꯫ ꯄꯨꯔꯦꯜꯒ ꯊꯥꯖꯒꯅ ꯈꯥꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁ ꯌꯥꯔꯤꯕ ꯏꯇꯥꯎ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ? ꯅꯈꯨꯠꯂꯣ ꯅꯁꯥꯋꯣ ꯐꯥꯕꯒ ꯌꯥꯗꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪꯕꯣ? ꯑꯁ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯁꯤꯒ ꯅꯪ ꯇꯧꯏꯗꯣ ꯀꯩꯗꯧꯏꯅꯣ? ꯅꯁꯝ ꯐꯣꯏꯅꯒꯦ ꯍꯥꯏꯔꯣ? ꯇꯥꯆꯧ ꯅꯪꯕꯨ ꯌꯥꯔꯦꯃꯤ, ꯆꯠꯁꯤ ꯂꯥꯛꯑꯣꯃꯤ ꯇꯥꯆꯧ ꯅꯪꯕꯨ꯫ ꯑꯁ ꯅꯪꯁꯤꯗꯤ ꯑꯩ ꯌꯥꯝ ꯇꯜꯂꯦꯕꯨ, ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩ ꯏꯀꯥꯏꯖꯩ ꯂꯥꯛꯑꯣꯃꯤ ꯇꯥꯆꯧ ꯅꯪꯕꯨ꯫ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯃꯆꯦ ꯂꯨꯍꯦꯟ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯨꯍꯦꯟ ꯂꯥꯏꯖꯒ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯍꯥꯛꯀꯤ ꯃꯆꯦꯅꯤ꯫ ꯌꯥꯔꯦ ꯇꯣꯛꯂꯣ, ꯌꯥꯔꯦ ꯇꯣꯛꯂꯣ ꯏꯃꯥ ꯅꯪꯁꯨ, ꯅꯪꯁꯤꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃꯐꯥꯎ ꯅꯠꯇ꯭ꯔꯕꯅꯦ꯫ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯃꯌꯥꯝꯁꯨ ꯑꯍꯟꯕꯤꯔꯣ, ꯑꯗꯨꯒ ꯏꯅꯥꯎꯕꯨ ꯊꯝꯕꯤꯔꯝꯂꯣ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ, ꯏꯅꯥꯎꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯛꯄꯒꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯗꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯕꯨ ꯏꯃꯨꯡꯗ ꯅꯝꯗꯅ ꯏꯟꯁꯤꯟꯈꯤ꯫ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯤ ꯂꯨꯍꯦꯟꯅ ꯏꯟꯁꯤꯟꯕꯒꯗꯨ ꯌꯥꯕꯤꯕ ꯅꯠꯇꯦ ꯊꯣꯏꯅꯨ꯫ ꯃꯥꯅ ꯉꯝꯗꯨꯒꯤ ꯃꯨꯛꯇꯅ ꯂꯩ, ꯃꯆꯤꯟꯁꯨ ꯂꯦꯞꯇꯦ꯫ ꯍꯦ, ꯅꯪ ꯉꯁꯤ ꯉꯥꯏꯈꯣ, ꯊꯣꯏꯅꯨꯕꯨ ꯄꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯨꯟꯁꯤꯗ, ꯑꯗꯨꯒ ꯄꯦꯠ ꯂꯥꯎꯕ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯉꯥꯏꯈꯣ ꯅꯪ ꯉꯁꯤ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯅꯪ ꯀꯅꯥꯅꯣ? ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯅꯍꯥꯟꯅ ꯁꯤꯈ꯭ꯔꯕꯅꯦ, ꯑꯩ ꯈꯪꯗꯦ ꯅꯨꯄꯤꯁꯦ꯫ ꯌꯥꯝ ꯊꯨ ꯄꯨꯈꯣ, ꯅꯪ ꯉꯁꯤ ꯂꯣꯏꯁꯟꯅꯒꯗꯕꯅꯦ꯫ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ ꯏꯅꯦ, ꯑꯩꯕꯨ ꯄꯦꯠ ꯂꯥꯎꯕ ꯀꯥꯏꯅ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯣꯝꯄꯥꯛ ꯊꯥꯡꯖꯧꯇ ꯄꯥꯏꯔꯛꯄ ꯈꯨꯠꯁꯤꯒꯤ ꯃꯍꯥꯎ ꯇꯪꯍꯜꯂꯛꯎꯔꯣ ꯉꯁꯤ? ꯑꯗꯨꯒ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯀꯥꯏꯅ? ꯑꯣ, ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ꯫ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜꯗ ꯏꯄꯥꯛ ꯃꯆꯥ ꯑꯃꯗ ꯇꯥꯎꯗꯨꯅ ꯆꯨꯞꯆꯥ ꯁꯥꯟꯅ ꯂꯩꯔꯝꯃꯦ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯉꯥꯅꯨ ꯃꯆꯥꯗꯧꯅ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥꯁꯤꯗ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯟꯗꯨꯗ ꯆꯨꯞꯆꯥ ꯉꯥꯅꯨ ꯃꯆꯥꯗꯧꯅ ꯇꯧ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯈꯨꯟꯖꯤꯜꯂꯒ ꯄꯨꯕꯤꯔꯛꯂꯦ ꯃꯌꯨꯝ ꯇꯥꯅ, ꯄꯣꯔꯒꯁꯨ ꯄꯣꯔꯛꯏꯕ꯫ ꯍꯦ, ꯑꯩꯈꯣꯏ ꯌꯧꯖꯔꯦ, ꯖꯣꯝꯒꯤ ꯃꯆꯟꯅꯨꯄꯤ, ꯖꯣꯝꯒꯤ ꯃꯆꯦ, ꯖꯣꯝ ꯅꯤꯡꯊꯧꯒꯤ ꯃꯆꯟꯅꯨꯄꯤ, ꯑꯩꯈꯣꯏ ꯌꯧꯔꯦ꯫ ꯑꯁꯨꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯝꯗꯨꯅ ꯃꯈꯨꯠꯑꯣ ꯃꯁꯥꯋꯣ ꯇꯧꯔꯝꯗꯨꯅ ꯇꯣꯂꯦꯟ ꯍꯣꯏ ꯄꯨꯟꯅ ꯍꯟꯈꯤꯔꯝꯃꯤ꯫
ꯊꯣꯏꯅꯨꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯐꯠꯇꯕ ꯃꯤ ꯑꯣꯏꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦꯗꯣ꯫ ꯊꯣꯏꯅꯨꯁꯤ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯅꯨꯄꯤꯅꯤ, ꯍꯥꯏꯕꯗꯤ ꯃꯧ ꯃꯆꯥ ꯂꯩꯕꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯂꯥꯏꯖꯒꯤ ꯃꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯅꯝꯗꯅ ꯏꯟꯅꯔꯛꯇꯨꯅ ꯅꯝꯂ ꯂꯩꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯂꯦꯝꯕꯤ ꯀꯧꯏ꯫ ꯂꯥꯏꯖꯅ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯛꯄꯗ ꯃꯄꯥꯅ ꯃꯧ ꯆꯥꯖꯦꯟꯕꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯗꯒꯤ ꯃꯗꯨꯗ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯦꯝꯕꯤ ꯂꯥꯏꯖꯅ ꯆꯍꯤ 4 ꯐꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯅꯤ꯫ ꯑꯁꯨꯝꯅꯗꯤ ꯑꯣꯏꯔꯒ ꯂꯥꯏꯖꯒꯤ ꯃꯄꯥ ꯊꯣꯝꯕꯁꯨ ꯃꯥꯅ ꯇꯧꯖꯔꯨꯕ ꯂꯥꯜꯂꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯃꯩꯆꯥꯛ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯃꯊꯟꯇ ꯃꯥꯡꯖꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯒ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯋꯥꯅ ꯑꯉꯥꯡ ꯑꯣꯏꯅ ꯄꯤꯛꯅ ꯎꯂꯦꯟ ꯅꯪꯂꯕꯤ ꯂꯥꯏꯖꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯝ ꯑꯁꯤꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯄꯣꯛꯇꯕꯤ ꯑꯁꯤꯒꯤ ꯁꯥꯔꯩ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯆꯥꯎꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯅꯠꯇꯕ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯛꯇꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯖꯅꯕ ꯊꯧꯔꯥꯡꯖꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯂꯨꯍꯦꯟ꯫ ꯃꯇꯝꯗꯨꯗ ꯂꯨꯍꯦꯟꯁꯨ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯀꯔꯤꯁꯨ ꯈꯟꯕ ꯉꯝꯗꯕꯅ ꯑꯐ ꯐꯠꯇ ꯈꯪꯖꯗ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯨꯍꯦꯟ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯀꯅꯥꯅ ꯀꯅꯥꯅꯣ, ꯃꯥꯅ ꯀꯅꯥꯅꯣ, ꯑꯩꯅ ꯀꯔꯤꯅꯣ, ꯀꯔꯤꯁꯨ ꯈꯪꯖꯗ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯉꯥꯏꯍꯥꯛꯁꯨ ꯈꯟꯅ, ꯉꯥꯏꯍꯥꯛꯁꯨ ꯀꯞꯅ, ꯉꯥꯏꯍꯥꯛꯁꯨ ꯂꯥꯎꯅ, ꯎꯅꯗ꯭ꯔꯕꯁꯨ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯊꯤ ꯊꯤꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯦꯟꯖꯔꯛꯈꯤ꯫ ꯃꯁꯤꯗ ꯑꯣꯏꯔꯤꯁꯦ ꯊꯣꯏꯅꯨꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯤꯡ ꯁꯣꯛꯂꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯦꯟꯕꯤꯅ ꯂꯥꯏꯖꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯍꯟꯕꯤꯗꯨꯅ ꯃꯥꯕꯨ ꯀꯪꯈꯠꯅꯕ ꯍꯥꯟꯅ ꯍꯣꯠꯅꯕꯤꯔꯦ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯕꯤꯔꯦ꯫ ꯃꯆꯦꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯕ ꯁꯪꯖꯗ ꯃꯥꯕꯨ ꯇꯨꯃꯤꯟꯅ ꯄꯣꯊꯥꯍꯜꯂꯝꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯃꯃꯥ ꯊꯣꯏꯅꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯦꯟꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ꯫ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯕ ꯃꯃꯥ ꯊꯣꯏꯅꯨꯅ ꯂꯨꯍꯦꯟꯅ ꯑꯄꯥꯏ ꯑꯄꯥꯏꯕ ꯃꯅꯥꯎꯒꯤ ꯀꯟꯅꯅꯕ ꯏꯁꯤꯡ ꯑꯁꯥꯕꯒꯗꯨ ꯂꯨꯍꯦꯟ ꯎꯗ꯭ꯔꯤꯉꯩꯗ ꯂꯥꯛꯇꯅ ꯍꯦꯛꯇ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯂꯪꯈꯤ꯫ ꯍꯦꯔꯥ, ꯃꯁꯤ ꯎꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯑꯁꯥꯕꯒ ꯂꯨꯝꯗꯅ ꯁꯨꯝ ꯃꯅꯤꯡꯊꯣꯡꯗ ꯍꯩꯗꯣꯛꯈꯤꯒꯦꯗ꯫ ꯇꯁ ꯀꯝꯗꯧꯏ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅꯒ ꯍꯣꯠꯅꯔꯤꯁꯤꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯣꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ꯫ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯏꯃꯨꯡ ꯂꯝꯌꯥꯏ ꯑꯗꯨꯗ꯫ ꯃꯃꯥꯒꯤ ꯃꯤꯍꯨꯟ ꯇꯁꯦꯡꯅ ꯈꯪꯕ ꯂꯨꯍꯦꯟꯅ ꯃꯥꯟꯅꯕꯤꯗ ꯇꯨꯃꯤꯟꯅ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ, ꯍꯥꯏꯕꯗꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯩꯗꯣꯛꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯨꯝꯗꯨꯅ, ꯑꯃꯗꯤ ꯃꯃꯥꯅ ꯑꯄꯥꯏ ꯑꯄꯥꯏꯕ ꯂꯪꯂꯕꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯥꯟꯅꯕꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯧꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯒꯨꯝꯕ ꯃꯆꯥꯒꯤ ꯊꯋꯥ ꯁꯥꯗꯕ ꯃꯑꯣꯡ ꯑꯁꯤꯗꯅꯤ ꯊꯣꯏꯅꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯁꯤ꯫ ꯁꯨꯝꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯕꯗ ꯊꯣꯡ ꯊꯤꯜꯂꯕꯁꯨ, ꯂꯥꯎ ꯈꯣꯡꯂꯕꯁꯨ, ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯜꯂꯕꯁꯨ ꯀꯔꯤꯃꯠꯇ ꯇꯥꯕꯤꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗ ꯂꯩꯈꯤꯕꯗꯨꯗ ꯊꯣꯏꯅꯨꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯁꯨꯝꯅ ꯃꯆꯦ ꯂꯨꯍꯦꯟꯅ ꯇꯧꯗꯨꯅ ꯂꯥꯏꯖ ꯄꯣꯊꯥꯍꯟꯈꯤꯔꯝꯃꯤ꯫ ꯅꯧꯔꯤꯕꯤ ꯃꯅꯥꯎꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤꯁꯦ ꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯄꯥꯡꯒꯜꯗꯤ ꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯍꯥꯛꯁꯨ꯫ ꯃꯃꯥꯒꯤꯁꯨ ꯈꯔꯗꯤ ꯈꯟꯕꯅ ꯂꯨꯍꯦꯟ ꯃꯀꯣꯛ ꯉꯥꯎꯔꯤꯕꯅꯤ꯫ ꯅꯨꯡ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯍꯥ ꯑꯣꯟꯕꯒꯨꯝ ꯂꯨꯍꯦꯟꯒꯤ ꯃꯐꯝꯗꯁꯨ ꯊꯣꯛꯂꯔꯦ꯫ ꯂꯨꯍꯦꯟ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯄꯥꯝꯕ ꯅꯠꯇꯦ ꯃꯃꯥ ꯊꯣꯏꯅꯨꯅ꯫ ꯃꯍꯥꯛ ꯌꯥꯅꯤꯡꯗꯗꯨꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯊꯣꯏꯅꯨ ꯂꯦꯞꯂꯥꯎ ꯍꯦꯛꯇꯃꯛ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯑꯣ, ꯅꯣꯡ ꯉꯥꯜꯂꯦ, ꯍꯧꯒꯠꯅꯕꯤꯔꯣ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯑꯍꯤꯡꯗ ꯍꯧꯗꯣꯛꯄ ꯅꯠꯆꯗꯦ꯫ ꯃꯤꯅꯥꯏꯅ ꯃꯤꯅꯥꯏꯒꯤ ꯃꯁꯤꯟ, ꯃꯄꯨꯅ ꯃꯄꯨꯒꯤ ꯃꯁꯤꯟ ꯁꯨꯅꯔꯣ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯍꯣꯔꯦꯟ ꯂꯧꯈꯠꯅꯤꯡꯉꯥꯏ ꯆꯥꯛꯂꯦꯝꯗꯣ ꯆꯥꯕ ꯐꯪꯂꯣꯏ ꯈꯪꯖꯧ"꯫ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯂꯥꯏꯖ ꯐꯨꯛ ꯍꯧꯒꯠꯂꯤ꯫
ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯗꯨ ꯄꯨꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯃꯍꯥꯛ꯫ ꯑꯗꯨꯕꯨ ꯃꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯂꯨꯍꯦꯟꯁꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯂꯥꯏꯖꯥ, ꯑꯩ ꯏꯆꯦ ꯇꯧꯒꯦꯁꯦ, ꯅꯪ ꯁꯤꯗ ꯐꯝꯃꯣ, ꯏꯃꯥ ꯂꯥꯛꯑꯒ ꯅꯪ ꯑꯃꯨꯛ ꯇꯧꯋꯣꯕ, ꯏꯆꯦ ꯇꯧꯒꯦꯁꯦ, ꯂꯥꯏꯖꯥ ꯁꯨꯝꯁꯤꯠꯇꯣ ꯄꯤꯔꯛꯑꯣ." "ꯏꯆꯦ, ꯌꯥꯅꯤꯌꯦ ꯏꯆꯦ, ꯑꯩ ꯇꯧꯒꯦ ꯏꯆꯦ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯏꯆꯦ." ꯃꯍꯥꯛꯅ ꯂꯥꯏꯖꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯍꯦꯛ ꯇꯧꯔꯨꯕꯗ ꯃꯃꯥꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯤꯟꯕꯒ ꯀꯥꯎꯕꯒ ꯇꯧꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯪꯕꯅ ꯂꯨꯍꯦꯟꯁꯨ, "ꯍꯣꯏ ꯍꯣꯏ, ꯇꯧꯔꯣ." ꯃꯅꯥꯎꯒꯤ ꯃꯇꯧꯗꯤ ꯌꯦꯡꯕ ꯉꯝꯖꯗ ꯑꯗꯨꯃꯛ ꯃꯍꯥꯛꯁꯨ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛ ꯃꯈꯨꯠꯇꯤ ꯁꯨꯛꯂꯦꯞ ꯂꯦꯞꯆꯔꯝꯗꯦ꯫ ꯂꯨꯍꯦꯟ ꯂꯥꯏꯖꯥꯒꯤ ꯃꯇꯦꯡ ꯂꯣꯟꯅ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯊꯥꯕꯨꯡ ꯀꯌꯥ ꯍꯦꯜꯂꯛꯂꯦꯗꯣ ꯉꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯇꯣꯂꯦꯟ ꯄꯨꯔꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥ ꯊꯥꯖꯅꯗꯤ ꯅꯣꯡꯃꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯦꯗꯣ, ꯅꯣꯡꯃꯇꯁꯨ ꯊꯤꯕꯤꯔꯛꯈꯤꯗ꯭ꯔꯦ ꯂꯥꯏꯖꯥꯕꯨ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯑꯃꯁꯨ ꯍꯧꯈ꯭ꯔꯦꯗꯣ, ꯎꯅꯈꯤꯗ꯭ꯔꯦ, ꯀꯅꯥꯕꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯂꯥꯏꯖꯥꯕꯨ ꯑꯣꯠꯄꯗꯤ ꯉꯁꯤꯁꯨ ꯂꯦꯞꯄ ꯅꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ, ꯆꯍꯤ ꯀꯌꯥ ꯂꯦꯜꯂꯦ꯫ ꯑꯁꯣꯝꯗꯅ ꯍꯥꯟꯅꯒꯨꯝ ꯇꯣꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯤ, ꯀꯣꯏꯔꯛꯂꯤ ꯉꯁꯤꯁꯨ ꯄꯨꯔꯦꯜ꯫ ꯃꯥꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯏꯇꯥꯎꯕꯨ ꯎꯅꯅꯤꯡꯕ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ, ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯊꯥꯖꯒꯤ ꯋꯥꯈꯜꯗ ꯑꯌꯥꯝꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯄꯨꯔꯦꯜꯅ ꯀꯣꯏꯔꯛꯄꯅ ꯊꯥꯖ ꯆꯤꯟꯐꯥ ꯄꯨꯔꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯑꯣꯏꯔꯕꯁꯨ ꯍꯩ ꯑꯣꯏꯔꯕꯁꯨ ꯈꯔ ꯑꯗꯨꯃꯛ ꯈꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯇꯥ ꯄꯨꯔꯦꯜꯒꯤ ꯁꯔꯨꯛ ꯅꯨꯡꯇꯤꯒꯤ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯅꯔꯤꯕ ꯃꯤꯠꯌꯦꯡ ꯑꯅꯤ ꯑꯁꯤꯒꯤ ꯄꯥꯎꯈꯣꯡ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯑꯗꯨꯃꯛ ꯐꯣꯡꯅꯔꯝꯃꯤ꯫ ꯃꯕꯨꯡ ꯇꯣꯂꯦꯟꯒꯤ ꯆꯥꯎꯆꯠꯁꯤꯅꯗꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯝꯗꯦ, ꯄꯨꯔꯦꯜ ꯑꯃꯁꯨꯡ ꯊꯥꯖꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯥꯎ ꯁꯥꯟꯅꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯔꯦꯜ ꯑꯃꯗꯤ ꯊꯥꯖꯒꯤ ꯅꯨꯡꯁꯤ ꯏꯆꯦꯜꯁꯨ ꯃꯇꯝ ꯁꯥꯡꯂꯛꯂꯕꯅꯤ ꯍꯥꯏꯕꯁꯤ ꯇꯣꯂꯦꯟꯅꯗꯤ ꯈꯪꯖꯔꯝꯗꯦ꯫ "ꯊꯥꯖ, ꯏꯇꯥꯎ ꯇꯣꯂꯦꯟꯗꯤ ꯀꯔꯣꯝ ꯆꯠꯈꯤꯒꯦ?" "ꯑꯩꯈꯣꯏ ꯇꯥꯆꯧ ꯁꯤꯗ ꯂꯩꯌꯦ, ꯇꯥ ꯄꯨꯔꯦꯜ." ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯠꯆꯤ ꯇꯦꯟ ꯀꯥꯞꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅꯔꯝꯃꯤ꯫ "ꯏꯇꯥꯎ ꯇꯣꯂꯦꯟ, ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯆꯠꯂꯨꯁꯦꯅ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯅꯦ ꯏꯇꯥꯎ꯫ ꯍꯌꯦꯡ ꯑꯃꯨꯛ ꯏꯇꯥꯎ ꯍꯣꯏꯒꯤꯗ ꯆꯠꯁꯦ ꯏꯇꯥꯎ." "ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯦ, ꯂꯧꯒꯤ ꯁꯤꯡꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯈꯔ ꯌꯦꯡꯉꯨꯁꯦ ꯏꯇꯥꯎ꯫ ꯂꯧꯃꯤꯅꯤꯅ ꯑꯩꯈꯣꯏꯗꯤ ꯂꯧ ꯎꯗ꯭ꯔꯗꯤ ꯀꯩꯗꯧꯅꯤ, ꯀꯣꯅꯦ ꯏꯇꯥꯎ?" "ꯃꯥꯅꯤ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯤ ꯁꯨꯔꯒ ꯆꯥꯕ, ꯁꯨꯗ꯭ꯔꯒ ꯇꯣꯛꯄ, ꯁꯤꯒꯤ ꯄꯨꯟꯁꯤꯅꯤꯗꯣ ꯏꯇꯥꯎ꯫ ꯑꯗꯣ ꯊꯥꯖꯗꯤ ꯀꯃꯥꯏ ꯇꯧꯕ ꯏꯇꯥꯎ?" "ꯑꯣ, ꯊꯥꯖꯁꯨ ꯃꯊꯟꯇ ꯊꯅꯝꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯄꯨꯔꯦꯗꯅ ꯏꯇꯥꯎ." ꯁꯨꯝꯅ ꯈꯪꯍꯥꯏ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨ ꯍꯨꯔꯥꯟꯕ ꯑꯅꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯂꯝꯃꯤ꯫ ꯊꯥꯖ, ꯄꯨꯔꯦꯜ ꯑꯃꯗꯤ ꯇꯣꯂꯦꯟ ꯆꯠꯅꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕꯗ, "ꯏꯇꯥꯎ ꯇꯣꯂꯦꯟ, ꯅꯍꯥꯟ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯝꯗꯧꯔꯤꯖꯥꯠꯅꯣ? ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯔꯣ ꯏꯇꯥꯎ? ꯃꯃꯥꯗꯨꯒꯤ ꯁꯛꯇꯥꯅꯦ, ꯑꯗꯨꯕꯨ ꯏ ꯄꯥꯎꯒ ꯑꯝꯕꯧ ꯇꯥꯗꯦ, ꯀꯃꯥꯏ ꯇꯧꯔꯝꯅꯤ?" "ꯏꯇꯥꯎ, ꯃꯗꯨ ꯀꯌꯥ ꯀꯩꯗꯧꯗꯦꯗ, ꯁꯤꯕꯨ ꯁꯤꯔꯝꯂꯅꯤ, ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯒꯤ ꯁꯛꯇꯥꯅꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯃꯤ ꯈꯔ ꯃꯥꯟꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯍꯧꯗꯥꯏꯅꯦ? ꯃꯗꯨꯅꯒ ꯀꯟꯕꯤꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯔꯝꯗꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦꯗ, ꯃꯣꯏ ꯋꯥꯁꯦ ꯇꯣꯛꯁꯦ ꯀꯥꯟꯗꯦ ꯏꯇꯥꯎ." ꯊꯥꯖꯁꯨ ꯇꯞꯅ, "ꯇꯥꯆꯧ, ꯇꯥ ꯄꯨꯔꯦꯜ, ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯨꯄꯤꯗꯨꯃꯗꯤ ꯈꯔ ꯑꯐꯕ ꯃꯤ ꯃꯥꯜꯂꯤꯀꯣ꯫ ꯑꯗꯣ ꯅꯣꯡꯃꯗꯤ ꯆꯠꯂꯨꯁꯦ ꯑꯩꯈꯣꯏꯁꯨ, ꯍꯌꯦꯡꯁꯦ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤꯔꯥ? ꯑꯩꯈꯣꯏ ꯑꯍꯨꯝ, ꯑꯩꯁꯨ ꯏꯇꯥꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ, ꯅꯣꯡꯃꯇꯪ ꯊꯦꯡꯅꯔꯕꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ, ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯇꯥꯗꯣ." ꯑꯁꯨꯝꯅ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯂꯧ ꯑꯗꯨ ꯇꯞꯅ ꯁꯨꯕ ꯍꯧꯃꯤꯟꯅꯔꯛꯂꯤ꯫ ꯊꯥꯖꯅ ꯂꯧ ꯁꯨꯕ ꯑꯗꯨ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ, ꯀꯌꯥꯗꯤ ꯅꯤꯡꯊꯤꯈ꯭ꯔꯦ꯫ ꯃꯀꯣꯛꯇ ꯀꯣꯛꯁꯦꯠ ꯁꯦꯠ, ꯃꯃꯥꯏꯗ ꯆꯟꯗꯣꯟ ꯍꯥꯏꯔꯞ ꯋꯥꯎꯔꯞ ꯇꯩ, ꯏꯁꯩꯀꯥꯁꯨ ꯉꯪꯂꯛꯂꯤ ꯃꯊꯟꯇ꯫ "ꯏꯄꯥꯂꯧꯅꯤ ꯌꯥꯟꯁꯤꯗ, ꯏꯄꯨꯂꯧꯅꯤ ꯌꯥꯟꯁꯤꯗ,
yanse hayya yanse ipu launi yansida kunjaunaba yansida oh yanse hayya yanse asumna tolen amasung purelsu chap manana makoigi isei khulang isei adubu khumlami asumna thabak subada awaba leitanaba mawongda awai akhum tawduna isei saknari tolen purel chap manaba khonthokta khumlaklabasu purelga thajagagi oiba nungsibagi mityeng amadi wahi chama chama phongdoknariba minoktugi paukhumdi thaja purel tamak khumnarami asumna numit leitharakduna numidangi wairam meksalaklabada mayum mayumda makhoi punna hanarakle somdana laija amadi luhenbi iyong phi saduna charei phibu sarido phi sana sana nokphet tawduna wa hawdorei iche aibu thinbiramba nupadubu sunglakla aroidu jalo natraga nupi anganga thiraba jalaba iche ita amasu yawbane buko mai mamingdubu thaja kobane magi mabungni haye nupado aina haije khangbra iche nupa ama ai pora lakpodo aiga changminarakpodo haiba magi mamingna tolen kobane iche ingonda ta tolen ko kaina yam hairambane iche aduga manupado aduna purel kawe hairambane iche makhoi bu kaidagi oiba janoba aidi mapansu sutok thoktabanina thibasu phangdo mande kamai tawsige iche amuktangdi unaningi iche asuk koibase masu nomata aibu thiba lakte ko iche khangde da ibema gyan menam tahaude numituda imaga lan tawnarambaduro tolen haisina au mani iche miga wangba maklak yam sangbado mi wangbra maklak sangbra gadi khanghaudre da aisu aina khangauba haibabu machindi fajna kalle nupi marai me hele imaga pabada nopteba ko adumadi yaye awiche wabudi khara ngangjaba janeba aise mana puraga laklineba numidanga oibaga matamdo ningsinglubada noksu nokninge kapsu kapninge che o karisu khalunu se inausidi maina thijarakani nangbu poraga purakliba nupadubu lemna manggadro nangsima khanjangangre adusu kobru singdondagi asumna nungaiba asa kayaga loinana machin mana wari sanaduna nokkheduna leiri hektama khangaude mamana saptra tawrai imungdagi aduga makhoi animak mathauda mamai sachat onsine khoi cheni khoi mane ije mane na tawro omdana tolen purel amadi thaja laija hoida chatnanaba sem sari somdasu luhen amadi laija ising sokpa chatnanaba thorang tawrami makhoi ani amana sanabu nepi aduga amana korphu paiduna khungi pukri achauba duda makhoi animak tapna tapna tholaklami mache luhenna tapna manauda wari saba horaklami laija nanga igagi punsi se yam nungshi ko laija inau laija ichilinau ge punsi se yam nungshidra kari su thoknadaba ibani ngasidi ichilinau oirini ko asigumba mina kaya phana ngangnadraba ekhoigumba punsi kaya ama leiribane laija nang wakhal tadaba tawnu asigumba punsida ibani hingle haidana tu soloidabane tu sonman sona karigi hingadawribano ibani asingba koksingum ireisida tawthagadabane ichilinawna karigi asuk luraba asuk chawraba ireisibu nathaiduna pangdabagum chengadawribano ibani koksingum tawthagadabane laija nangsu hujikti angang natrabane leisabi mapung pharabane wakhal muna khallo laija imana tawningba makhai tawjasano ibani ichilinau amata oirabada matamgi matungina imasu soidana wakhal honglakpasu iharipone laija ibani pokminadrabasu ichilinawne pokminaba ngaktana ichilinawna tiye pokpiba ngaktana imana tiye laija
ꯌꯣꯛꯄꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯔꯨꯝꯗꯁꯨ ꯆꯥꯎꯔꯕ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯔꯤꯕꯅꯤ ꯂꯥꯏꯖ꯫ ꯅꯪ ꯏꯃꯥꯒ ꯃꯥꯟꯅꯒꯅꯨꯋꯣ꯫ ꯆꯠꯅ ꯆꯠꯅ ꯃꯆꯦꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯦꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤꯗꯅꯤ ꯃꯥꯅ ꯃꯃꯥ ꯑꯇꯣꯝꯕꯤꯕꯨ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯕ ꯉꯝꯗ ꯉꯁꯤ ꯐꯥꯎꯕ ꯋꯥꯅ ꯂꯦꯜꯂꯛꯂꯤꯕꯁꯤ꯫ ꯃꯃꯥꯕꯨ ꯃꯍꯥꯛꯅ ꯋꯥꯔꯧꯕꯁꯨ ꯅꯣꯡꯃꯇ ꯉꯝꯂꯝꯗꯦ꯫ ꯏꯆꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯏꯆꯦ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯏꯆꯦ꯫ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯅꯨꯡꯁꯤꯗꯅ ꯉꯥꯡꯉꯤꯕꯅꯤ ꯏꯆꯦ꯫ ꯉꯥꯡꯕꯤꯅꯕ ꯏꯃꯥ ꯂꯩꯔꯤꯁꯦ ꯐꯔꯤꯅꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯑꯩ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯂꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯏꯆꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯏꯁꯤꯗꯤ ꯏꯆꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯧꯕ ꯋꯥꯍꯩꯗꯤ ꯑꯣꯏꯔꯒ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯆꯦꯒꯤ ꯃꯕꯨꯛ ꯅꯥꯗꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯅ ꯑꯥꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯆꯠꯂꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯉꯒ ꯍꯪꯂꯨꯁꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯁ ꯇꯥꯆꯧ, ꯅꯪ ꯁꯤꯃ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯦꯛꯇ ꯄꯨꯡꯆꯤꯡꯗ ꯆꯤꯡꯉꯤ꯫ ꯉꯥꯏꯈꯣꯃꯤ꯫ ꯉꯥꯏꯈꯣ ꯏꯇꯥꯎ, ꯑꯩ ꯑꯣꯏꯅ ꯀꯧꯔꯒꯦ꯫ ꯅꯨꯄꯤꯁꯤꯡꯁꯤꯗ ꯏꯇꯥꯎꯒꯤ ꯀꯥꯔꯟꯗꯣ ꯑꯃꯨꯛ ꯇꯧꯔꯅꯤ꯫ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ, ꯑꯝꯇ ꯉꯥꯏꯕꯤꯈꯨꯋꯣ꯫ ꯂꯨꯍꯦꯟꯕꯤ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯌꯥꯡꯒ ꯈꯔ ꯀꯪꯂꯞ ꯇꯧꯕ, ꯃꯤ ꯃꯁꯥ ꯄꯥꯔꯞ ꯇꯧꯕ, ꯂꯥꯏꯖ ꯍꯥꯏꯗꯅ ꯈꯪꯕꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯄꯗ ꯂꯥꯏꯖꯅ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯊꯥꯖꯗ ꯀꯧꯔꯛꯏ꯫ ꯊꯥꯖ? ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯏꯖꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯣꯏꯔꯤꯕ ꯂꯥꯏꯖꯒꯤ ꯁꯛꯇꯝ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯗꯕꯅꯤ꯫ ꯂꯥꯏꯖ ꯍꯧꯖꯤꯛꯇꯤ ꯐꯖꯕꯒꯤ ꯃꯄꯥꯜ ꯂꯩꯇ꯭ꯔꯕꯅꯤ꯫ ꯂꯥꯏꯖ ꯃꯃꯤꯠꯇ ꯄꯤꯔꯥ ꯆꯦꯟꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯀꯧꯔꯛꯏ꯫ ꯊꯥꯖ, ꯏꯇꯥ ꯊꯥꯖ, ꯑꯩ ꯂꯥꯏꯖꯅꯦ, ꯅꯈꯣꯏꯕꯨ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯅꯈꯣꯏ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇ꯭ꯔꯣ ꯇꯥ ꯇꯣꯂꯦꯟ? ꯑꯩ ꯂꯥꯏꯖꯅꯦ꯫ ꯇꯣꯂꯦꯟ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯅ ꯍꯥꯏꯅꯣꯛ ꯇꯧꯗꯨꯅ ꯀꯅꯥꯅ ꯈꯪꯅꯦꯒꯦ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯤꯡꯂꯝꯅꯦꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯁꯤꯔꯝꯃꯅꯦꯅ ꯆꯠꯂꯒꯨꯝꯁꯦ ꯍꯥꯏꯔꯝꯃꯤꯗꯣ ꯆꯠꯂꯝꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤꯕꯨ ꯏꯇꯥꯎ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯗꯤ ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯔꯝꯃꯦ, ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯈꯠꯂꯝꯃꯦ, ꯅꯪ ꯂꯩꯁꯥꯕꯤꯒ ꯐꯥꯔꯝꯃꯦꯍꯦ, ꯍꯥꯍꯥ, ꯌꯥꯝ ꯐꯖꯔꯝꯃꯦꯀꯣ ꯃꯤ ꯃꯆꯥꯗꯤ꯫ ꯏꯇꯥ, ꯑꯩꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯇꯥ ꯂꯥꯏꯖ꯫ ꯏꯇꯥ ꯂꯥꯏꯖ, ꯅꯪ ꯅꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ꯫ ꯀꯗꯥꯏꯗꯅꯣꯃ ꯐꯝꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯐꯝꯊꯔꯁꯤ ꯂꯥꯛꯑꯣꯃꯤ꯫ ꯁꯤꯡꯖꯨꯒ ꯌꯥꯝ ꯁꯨꯔꯒ ꯄꯨꯔꯛꯏꯅꯦꯃꯤ ꯏꯇꯥꯒꯤ, ꯆꯥꯁꯤ ꯂꯥꯛꯑꯣ ꯏꯇꯥ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯇꯪ ꯊꯦꯡꯅꯈꯤꯕ ꯑꯣꯏꯔꯕꯁꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯀꯥꯎꯉꯝꯂꯔꯣꯏꯗ꯭ꯔꯕ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯄꯨꯊꯣꯛꯅꯗꯨꯅ ꯅꯪꯅ ꯑꯗꯨ ꯇꯧꯕ, ꯃꯥꯅ ꯑꯗꯥ ꯇꯧꯕ ꯍꯥꯏꯗꯅ ꯆꯤꯡꯊꯣꯛꯅꯗꯨꯅ ꯉꯥꯡꯂꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯟꯊꯣꯛꯇꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯅꯕꯁꯤ ꯈꯪꯍꯧꯗꯕ ꯃꯤꯍꯨꯟ ꯀꯌꯥ ꯆꯣꯡꯅꯔꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯇꯣꯂꯦꯟ ꯑꯁꯨꯝꯅ ꯃꯤꯠꯆꯥꯟꯅꯕꯒ ꯉꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ꯫ ꯋꯥ ꯉꯥꯡꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯇꯣꯂꯦꯟꯁꯨ ꯉꯁꯤꯗꯤ ꯃꯈꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯀꯥꯔꯟꯗꯤ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯇꯞꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯆꯄꯠꯅꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯊꯤꯔꯛꯏꯁꯤꯒ ꯃꯄꯥ ꯆꯥꯅꯍꯜꯂꯁꯤꯗꯅ꯫ ꯂꯨꯍꯦꯟꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯗꯨꯅ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯦ, ꯏꯅꯥꯎꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯦ, ꯃꯥꯏ ꯇꯥ ꯇꯣꯂꯦꯟꯗꯣ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯦ, ꯑꯗꯨꯝꯅ ꯍꯥꯏꯕ ꯉꯥꯏꯗꯨꯅꯇ ꯂꯩꯔꯕꯅꯦ, ꯅꯠꯇ꯭ꯔꯥ? ꯂꯥꯏꯖ ꯍꯥꯏꯔꯞ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯂꯩ꯫ ꯊꯥꯖꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯣꯏꯅꯦ ꯏꯇꯥ, ꯌꯥꯔꯣ ꯀꯩꯅꯣ, ꯌꯥꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯗꯀꯣ ꯏꯇꯥ, ꯑꯩꯗꯤ ꯏꯇꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯇꯥ꯫ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯂꯥꯏꯖꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯒ ꯄꯨꯔꯦꯜꯗꯤ ꯈꯤꯇꯪ ꯍꯩꯅꯕ ꯋꯥꯠꯂꯤ꯫ ꯂꯨꯍꯦꯟꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯈꯪꯗ ꯂꯩꯁꯟꯅꯕꯒꯤ ꯋꯥꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯨꯍꯦꯟꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯍꯥꯛ ꯈꯪꯂꯤꯕꯅꯤ꯫
ꯃꯍꯥꯛ ꯎꯗꯕ ꯁꯥꯗꯨꯅ ꯈꯪꯗ ꯎꯗ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯐꯝꯕꯁꯤ꯫ ꯄꯨꯔꯦꯜꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯇꯥꯎ ꯆꯠꯂꯁꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗꯨ ꯇꯣꯂꯦꯟꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗꯗꯤ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯇꯣꯂꯦꯟꯗ, ꯇꯥ ꯇꯣꯂꯦꯟ, ꯍꯟꯗꯛꯇꯤ ꯁꯖꯤꯕꯨ ꯊꯥꯗ ꯀꯧꯕ꯭ꯔꯨ ꯀꯥꯅꯗ꯭ꯔꯕꯣ? ꯍꯥ ꯇꯥ ꯇꯣꯂꯦꯟ? ꯑꯁꯨꯝꯅ ꯇꯞꯅ ꯍꯪꯂꯛꯂꯤꯕ ꯃꯍꯥꯛꯀꯤ ꯋꯥꯍꯪꯗꯨꯗ ꯇꯣꯂꯦꯟ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯣ ꯀꯥꯗ꯭ꯔꯦ ꯉꯝꯖꯗ꯭ꯔꯦ, ꯍꯟꯗꯛꯀ ꯑꯃꯨꯛ ꯀꯧꯕ꯭ꯔꯨ ꯀꯥꯔꯨꯔꯗꯤ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗ ꯇꯥꯎ ꯂꯩꯔꯝꯃꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯈꯨꯟꯕ, ꯈꯨꯟꯁꯨ ꯈꯨꯟꯕꯤꯕ, ꯄꯣꯁꯨ ꯄꯣꯕꯤꯕ, ꯑꯗꯨꯒ ꯈꯣꯟꯊꯤꯁꯨ ꯆꯥꯕ, ꯑꯣꯛꯆꯔꯦ ꯑꯩ ꯀꯧꯕ꯭ꯔꯨꯒ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯔꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯐꯥꯒꯤ ꯇꯧꯔꯛꯄꯗꯨ ꯂꯥꯏꯖꯗꯤ ꯍꯤꯛ ꯀꯞꯇꯨꯅ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯥ ꯇꯣꯂꯦꯟꯅ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯅꯥꯎꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯄꯣꯛꯅꯤ ꯇꯥ ꯇꯣꯂꯦꯟ꯫ ꯇꯥ ꯇꯣꯂꯦꯟ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤ ꯍꯤꯡꯂꯝꯗꯕꯁꯨ ꯌꯥꯏꯌꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯦ ꯇꯥ ꯇꯣꯂꯦꯟꯒꯤꯗꯃꯛ ꯑꯩ ꯇꯥ ꯇꯣꯂꯦꯟꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯇꯥ ꯇꯣꯂꯦꯟ꯫ ꯑꯩ ꯌꯥꯔꯒꯦ ꯇꯥ ꯇꯣꯂꯦꯟ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯌꯥꯔꯒꯦ꯫ ꯑꯩ ꯉꯁꯤꯃꯛ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤꯌꯦ ꯇꯥ ꯇꯣꯂꯦꯟ꯫ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯇꯥ ꯇꯣꯂꯦꯟ꯫ ꯆꯦ ꯂꯨꯍꯦꯟꯅ ꯍꯔꯥꯎꯔꯗꯨꯅ ꯑꯗꯨꯅꯤꯗꯅ ꯉꯁꯤꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒꯅꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇ ꯂꯩꯔꯨꯔꯣ ꯂꯥꯏꯖ꯫ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯂꯕꯤ ꯂꯥꯏꯖꯅ ꯃꯆꯦꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯏꯆꯦ, ꯑꯁꯤꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤ? ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯗ ꯏꯆꯦꯅ ꯅꯅꯥꯎꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯂꯕ ꯃꯇꯝꯁꯤꯗ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯉꯁꯤꯗꯤ ꯏꯆꯦꯁꯨ ꯑꯩꯒ ꯑꯃꯨꯛ ꯀꯥꯏꯅꯕ ꯇꯥꯔꯕꯣ ꯏꯆꯦ? ꯏꯆꯦ, ꯊꯣꯜꯂꯤꯗꯀꯣ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯀꯥꯏꯅꯕꯒꯤ ꯆꯥꯡꯌꯦꯡ ꯑꯩꯒꯤ ꯏꯐꯝꯗ ꯀꯅꯥ ꯀꯥꯏꯅꯗꯧꯕ ꯋꯥꯠꯂꯤꯒꯦ? ꯏꯆꯦ, ꯑꯩ ꯑꯗꯨꯗꯤ ꯉꯝꯂꯣꯏꯌꯦ, ꯃꯇꯝ ꯈꯤꯇꯪ ꯑꯩ ꯏꯆꯦꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯏꯆꯦ꯫ ꯑꯩ ꯏꯆꯦꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯏꯆꯦ꯫ ꯂꯥꯏꯖ, ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯂꯥꯏꯖ? ꯑꯩꯁꯨ ꯅꯣꯡꯃ ꯆꯠꯈꯤꯅꯤꯌꯦ, ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯀꯩꯁꯨ ꯂꯩꯔꯣꯏꯌꯦ ꯂꯥꯏꯖ꯫ ꯑꯗꯨꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯂꯥꯏꯖ, ꯏꯆꯦꯁꯨ ꯋꯥꯔꯤꯕꯅꯦ, ꯏꯃꯥꯒꯤ ꯃꯤꯆꯪꯕꯨ ꯆꯪꯒꯗ꯭ꯔꯥ? ꯅꯥꯎꯕꯨꯁꯨ ꯁꯣꯛꯍꯟꯅꯤꯡꯗ ꯄꯥꯈꯠ ꯊꯨꯀꯠꯅ ꯑꯩ ꯑꯗꯨꯃꯛ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ ꯂꯩꯔꯤꯕꯅꯤ ꯏꯆꯦꯁꯨ꯫ ꯑꯗꯨꯅꯅꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯅꯪ ꯅꯁꯥꯅ ꯁꯦꯝꯖꯕꯒꯤ ꯆꯞ ꯆꯥꯔꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ꯫ ꯅꯪ ꯆꯠꯂꯣ ꯂꯥꯏꯖ, ꯏꯆꯦꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯅꯤꯡꯉꯝꯗꯕ ꯁꯛꯇꯝꯗꯣ ꯎꯠꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯂꯩꯈꯤꯗꯣꯔꯤꯒꯦ ꯏꯆꯦꯒꯤ ꯏꯕꯦꯝꯃ? ꯏꯆꯦꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯅꯪꯕꯨ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎ ꯑꯃꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯥꯏꯖ꯫ ꯏꯆꯦꯒꯤ ꯃꯥꯡꯗ ꯅꯪ ꯀꯨꯏꯅ ꯂꯦꯞꯄꯅꯨ ꯂꯥꯏꯖ, ꯆꯠꯂꯣ, ꯅꯪ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯨꯍꯦꯟ ꯀꯞꯃꯤꯟꯅꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯏꯅꯕꯒꯤ ꯃꯤꯀꯨꯞ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯃꯇꯥꯡꯗꯨꯗ ꯍꯣꯏꯁꯦ ꯆꯠꯂꯁꯦ, ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏꯔꯥꯡꯒꯤ ꯋꯥꯔꯤꯗꯒ ꯍꯥꯏꯔꯒ ꯅꯣꯡꯕꯥꯜꯂ ꯈꯝꯕꯔꯥ ꯑꯃ ꯁꯤꯗ꯭ꯔꯗꯤ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯁꯦ ꯁꯨꯡꯏꯪ ꯏꯪꯉꯔꯣꯏ ꯍꯥꯏꯗꯨꯅꯤ꯫ ꯃꯁꯤꯅꯤꯕ ꯇꯧꯔꯤꯁꯦ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ? ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯍꯦ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯀꯞꯄꯅꯣꯃꯤ ꯅꯪꯕꯨ, ꯑꯁ ꯑꯩꯗꯤꯅꯦ ꯅꯪꯁꯤꯗꯤ ꯁꯦ ꯍꯧꯒꯠꯂꯣꯃꯤ, ꯀꯞꯄꯅꯣꯃꯤ, ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯨ, ꯃꯤ ꯑꯁꯤꯕ ꯊꯥꯡꯇꯣꯛꯄꯁꯤ ꯃꯉꯥꯏ꯫ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯇꯣꯂꯦꯟꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯀꯤ ꯊꯧꯑꯣꯡꯁꯤꯡꯗꯨ ꯎꯕꯗ ꯊꯥꯖꯁꯨ ꯑꯣꯡꯈꯣꯡꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯞꯄ ꯌꯥꯕ ꯀꯞꯃꯤꯟꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯑꯃꯅ ꯑꯃꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯍꯤꯛ ꯂꯥꯎꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯜ ꯑꯃꯗꯤ ꯊꯥꯖꯁꯨ ꯌꯦꯡꯕꯗꯃꯛ ꯌꯦꯡꯗꯨꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯂꯥꯏꯖꯒ ꯄꯨꯟꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯣꯂꯦꯟꯕꯨ
ꯇꯣꯂꯦꯟꯗ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨꯕꯣ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤꯔꯣ? ꯍꯥꯏ ꯇꯣꯂꯦꯟ, ꯅꯪ ꯈꯨꯝꯃꯝꯕ ꯌꯥꯗꯕ꯭ꯔꯣ? ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ? ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤꯔꯣ ꯅꯠꯇ꯭ꯔꯒ? ꯑꯣ ꯇꯥ ꯇꯣꯂꯦꯟ, ꯏꯅꯝꯃ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ, ꯀꯥꯏꯗꯒꯤꯅꯣ ꯏꯅꯝꯃꯗꯨꯕꯣ? ꯌꯥꯝ ꯐꯖꯩꯀꯣ? ꯏꯅꯝꯃꯩ ꯃꯃꯥꯏꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥ ꯇꯣꯂꯦꯟ꯫ ꯁꯨꯝꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯃ ꯆꯪꯂꯛ ꯑꯅꯤ ꯆꯪꯂꯛ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯀꯥꯏꯒꯗꯧꯔꯦ ꯃꯧ ꯌꯦꯡꯕ ꯂꯥꯛꯄꯗ ꯇꯣꯂꯦꯟ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯄꯨꯔꯦꯜꯅ ꯇꯝꯕꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇ ꯇꯣꯠꯅ ꯇꯤꯟꯅꯔꯛꯇꯕ ꯂꯥꯏꯖꯗꯤ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯇꯣꯂꯦꯟꯒ ꯊꯨꯡꯅꯕꯒꯤ ꯍꯔꯥꯎꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯍꯥꯛ ꯅꯣꯛꯈꯦꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯅꯨꯃꯤꯗꯥꯡ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕꯗ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯄꯤꯛꯄꯅꯦ꯫ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯅꯤꯡꯉꯤꯕꯔꯃꯤ? ꯄꯤꯔꯤ ꯄꯤꯔꯤꯗ ꯇꯧ ꯂꯩꯔꯗꯅ ꯅꯌꯨꯝ ꯊꯤꯟꯕꯤꯔꯣꯔꯣ? ꯍꯥ? ꯅꯪ ꯌꯥꯝ ꯀꯞꯅꯤꯡꯉꯗꯤ ꯅꯌꯨꯝꯗ ꯊꯤꯟꯕꯤꯔꯣꯔꯕ? ꯅꯌꯨꯝ ꯆꯠꯂꯒ ꯑꯃꯨꯛ ꯍꯦꯟꯅ ꯀꯞꯄꯨꯔꯒꯦꯔꯣ? ꯅꯃꯥ ꯑꯇꯣꯝꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯐꯨꯕꯤꯕꯗ ꯁꯤꯅꯤ ꯍꯤꯡꯉꯔꯣꯏꯁꯨ ꯈꯪꯗ꯭ꯔꯕ ꯅꯪꯅ ꯑꯩꯈꯣꯏꯗꯒ ꯂꯥꯛꯑꯒ ꯄꯨꯡꯀꯞꯇꯒ ꯀꯞꯇꯅ꯫ ꯅꯪ ꯉꯔꯥꯡꯗꯩ ꯉꯁꯤꯐꯥꯎ ꯀꯞꯄꯤꯗꯨꯕꯨ ꯋꯥꯗꯕ꯭ꯔꯃꯤ ꯅꯪꯕꯣ? ꯑꯁ ꯑꯩꯁꯦ ꯉꯔꯥꯡꯗꯒꯤꯅꯦ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯔꯤꯕꯅꯦ꯫ ꯅꯍꯥꯟ ꯅꯣꯡꯃ ꯎꯈꯤꯕ ꯁꯛꯇꯝꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯄꯣꯔꯛꯏꯕ ꯅꯨꯄꯤꯁꯤꯒꯤ ꯁꯛꯇꯝꯁꯤꯒ ꯑꯣꯟꯅꯕꯁꯤꯗꯅꯦ ꯑꯩ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯑꯩ ꯁꯤ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯑꯩ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤꯕꯅꯤꯀꯣ, ꯅꯠꯇ꯭ꯔꯥ? ꯁꯨꯝꯅ ꯐꯥꯒꯤ ꯀꯌꯥ ꯇꯧꯗꯨꯅ ꯇꯣꯂꯦꯟꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ, ꯑꯗꯨꯕꯨ ꯃꯆꯦ ꯀꯥꯏꯅꯔꯛꯄꯒꯤ ꯃꯩꯆꯥꯛꯅꯦ, ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯃꯩꯆꯥꯛꯅꯦ, ꯇꯣꯂꯦꯟꯒꯤ ꯐꯥꯒꯤꯒꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯇꯣꯂꯦꯟꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯑꯃꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡ ꯏꯅꯨꯡꯗ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯪꯀꯞꯇ ꯀꯞꯂꯤ ꯇꯣꯂꯦꯟꯕꯨ ꯎꯔꯒ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇꯣꯂꯦꯟ ꯀꯧꯕ ꯇꯣꯂꯦꯟꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯌꯧꯔꯛꯈꯤꯕꯅꯤ ꯇꯣꯂꯦꯟ꯫ ꯊꯥꯖ, ꯀꯥꯏ ꯂꯩꯒꯦ ꯊꯥꯖ ꯅꯪꯕꯣ? ꯑꯁꯤ ꯅꯨꯄꯤꯁꯦ ꯐꯤꯔꯣꯜꯒ ꯍꯣꯡꯇꯣꯛꯍꯜꯂꯣ, ꯑꯗꯨꯒ ꯆꯥꯛꯀ ꯊꯣꯡꯍꯜꯂꯒꯅꯦ ꯆꯥꯛꯀꯗꯣ ꯈꯔ ꯌꯥꯝ ꯄꯤꯖꯧ꯫ ꯉꯔꯥꯡꯗꯩ ꯀꯞꯄꯗꯅꯦ ꯄꯤꯔꯤ ꯄꯤꯔꯤꯗ ꯇꯧ ꯂꯩꯔꯅꯅꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯏꯌꯦꯕ꯫ ꯃꯥꯒ ꯀꯞꯃꯤꯟꯅꯔ ꯂꯩꯗꯧꯗ ꯉꯥꯏꯔꯦ ꯑꯩ ꯑꯁꯥꯏꯐꯥꯎꯗ ꯊꯣꯛꯎꯒꯦ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ꯫ ꯑꯩ ꯆꯠꯂꯦꯀꯣ, ꯏꯇꯥꯎ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯂꯕꯅꯦ꯫ ꯅꯪ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ ꯅꯅꯝꯃꯗꯣ꯫ ꯍꯣꯏ ꯇꯥ ꯇꯣꯂꯦꯟ, ꯅꯠꯇꯦ ꯍꯣꯏ ꯇꯥꯆꯧ, ꯏꯅꯝꯃꯒ ꯑꯩꯒ ꯉꯁꯤ ꯇꯨꯃꯤꯟꯅꯔꯒꯦ, ꯌꯥꯕ ꯅꯠꯇ꯭ꯔꯣ ꯇꯥꯆꯧ? ꯅꯪ ꯈꯨꯄꯥꯛ ꯆꯥꯗꯅ꯫ ꯑꯁꯨꯝꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯍꯟꯗꯨꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯂꯛꯇꯨꯅ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤ ꯌꯦꯡꯕꯗꯗ ꯇꯣꯂꯦꯟꯒꯤ ꯌꯨꯝꯗꯨ ꯀꯥꯏꯒꯗꯧꯔꯦ꯫ ꯀꯔꯝ ꯀꯥꯟꯗ ꯀꯣꯏꯔꯨꯔꯤꯕ, ꯀꯔꯝꯕ ꯅꯨꯄꯤꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕꯁꯤꯕꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯆꯦ ꯃꯅꯦꯝ ꯀꯌꯥꯒꯤ ꯋꯥꯍꯩ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏ ꯀꯗꯥꯏꯅꯣ, ꯏꯁꯨ ꯇꯣꯂꯦꯟꯅ ꯄꯣꯔꯛꯑꯦ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯗꯥꯏꯅꯣ? ꯃꯁꯛꯄꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯈ꯭ꯔꯦꯅꯦ꯫ ꯏꯃꯥꯏꯄꯦꯝꯃ, ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ, ꯂꯥꯏ ꯃꯆꯥꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯨ? ꯅꯃꯥ ꯅꯄꯥ ꯁꯨꯅ ꯂꯩꯔꯤꯕꯔꯣ? ꯏꯃꯥ ꯕꯕꯥ ꯂꯣꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯗꯤ ꯂꯩꯔꯤꯌꯦ ꯑꯕꯣ꯫ ꯑꯣ ꯐꯔꯦ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎꯁꯦ ꯏꯁꯨꯁꯤꯗꯤ꯫ ꯑꯣ ꯑꯩ ꯆꯠꯂꯦ ꯊꯥꯖ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤ ꯂꯦꯜꯂꯛꯂꯦ꯫ ꯇꯣꯂꯦꯟ ꯊꯕꯛ ꯁꯨꯕ ꯅꯨꯡꯇꯤꯒꯤ ꯂꯧꯕꯨꯛꯇ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ, ꯑꯃꯗꯤ ꯂꯥꯏꯖ ꯑꯃꯁꯨꯡ ꯊꯥꯖ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯅꯖꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯆꯜ ꯃꯅꯦꯝ ꯍꯤꯡꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯇꯣꯂꯦꯟ ꯂꯥꯏꯖ ꯑꯃꯗꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯈꯤ꯫ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯝꯕ ꯄꯨꯔꯦꯜꯁꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯏꯔꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯡꯕ ꯌꯥꯗꯕ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯨ ꯇꯞꯅ ꯃꯩ ꯆꯠꯂꯔꯤ꯫ ꯊꯥꯖ ꯑꯃꯗꯤ ꯄꯨꯔꯦꯜꯒꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯨ ꯇꯞꯅ ꯃꯩ ꯆꯠꯄꯒꯨꯝ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯦ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩꯈꯣꯏꯗꯒ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯕ? ꯃꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯩꯔꯕꯖꯥꯠꯂꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯅꯨꯄꯤ ꯊꯤꯔꯕꯁꯤꯗ ꯂꯥꯛꯇ꯭ꯔꯤꯔꯥ ꯈꯪꯗꯦꯕ, ꯄꯨꯟꯁꯨ ꯄꯨꯟꯈꯤꯗ꯭ꯔꯦ,
ꯀꯥꯏꯗ ꯂꯩꯔꯤꯕꯅꯣ ꯃꯥꯕꯨ ꯀꯅꯥꯒ ꯀꯥꯏꯗ ꯀꯩꯗꯧꯔꯒ ꯃꯇꯝ ꯂꯦꯜꯂꯤꯖꯥꯠꯅꯣꯕ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯣꯏꯗ ꯍꯪꯍꯜꯂꯁꯤꯔꯅꯦ ꯑꯩꯕꯨ ꯑꯗꯨꯁꯨ ꯑꯩ ꯏꯀꯥꯏꯖꯩꯅꯦ ꯑꯩ ꯏꯀꯥꯏꯕ ꯌꯥꯗꯦꯗ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯁꯤꯕꯨ ꯏꯅꯝꯃꯗꯤ ꯍꯦꯛꯇ ꯍꯪꯂꯒꯦ ꯏꯅꯝꯃ ꯑꯩꯈꯣꯏ ꯇꯥꯆꯧꯗꯅꯦ ꯀꯩꯅꯣꯝꯇ ꯍꯪꯉꯣ ꯏꯅꯝꯃ ꯑꯩꯗꯤ ꯅꯪ ꯆꯥꯛꯈꯨꯝꯗ ꯂꯩꯕꯣꯏ ꯅꯤꯡꯉꯨꯔꯦ ꯇꯥ ꯄꯨꯔꯦꯜꯒꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯈꯠꯅꯔꯕ ꯑꯝꯇ ꯍꯪꯉꯣ ꯇꯥ ꯄꯨꯔꯦꯜꯗꯨꯕꯨ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣꯕ ꯑꯝꯇ ꯍꯪꯕꯤꯌꯣꯃꯤꯏꯅꯝꯃ ꯑꯩꯅ ꯍꯪꯂꯗꯤ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯂꯥꯏꯖꯥ ꯊꯥꯖ ꯑꯩ ꯍꯣꯔꯦꯟ ꯍꯪꯒꯦꯁꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝ ꯍꯪꯉꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩ ꯍꯣꯔꯦꯟ ꯍꯪꯒꯦ ꯑꯣ ꯊꯥꯖ ꯅꯨꯡꯁꯤꯕꯤ ꯏꯇꯥ ꯊꯥꯖ ꯍꯥꯎꯅꯦ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖꯥ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯏꯇꯥ ꯏꯅꯝꯃ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯛ ꯆꯥꯅꯔꯗꯨꯅ ꯋꯥꯈꯜ ꯇꯥꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯖꯗꯤ ꯋꯥꯈꯜꯒ ꯇꯥꯕ ꯅꯠꯇꯦ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯇꯨꯅ ꯃꯅꯝꯃ ꯑꯃꯗꯤ ꯃꯕꯨꯡ ꯆꯪꯈ꯭ꯔꯕꯁꯨ ꯃꯍꯥꯛꯇꯤ ꯑꯉꯥꯎꯕꯤꯒꯨꯝ ꯋꯥꯈꯜ ꯃꯥꯡꯕꯤꯒꯨꯝ ꯆꯥꯛꯈꯨꯝꯗ ꯐꯗ꯭ꯔꯥꯛ ꯐꯝꯗꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯀꯥ ꯌꯧꯔꯕꯗ ꯂꯥꯏꯖꯅ ꯇꯞꯅ ꯇꯣꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥ ꯇꯣꯂꯦꯟ ꯇꯥ ꯄꯨꯔꯦꯜꯗꯨꯕꯨ ꯑꯩꯈꯣꯏꯗꯒ ꯏꯔꯥꯛ ꯂꯥꯛꯇ꯭ꯔꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅ ꯍꯥꯏꯗꯅ ꯍꯪꯂꯤꯌꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯊꯥꯖꯅ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯌꯦꯡꯅꯩ ꯃꯇꯥꯡꯗꯨꯗ ꯊꯥꯖꯁꯨ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯉꯦꯛ ꯐꯝꯊꯔꯛꯄꯅꯤ ꯃꯇꯥꯡ ꯆꯥꯗꯅ ꯃꯅꯝꯃꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯨꯃꯤꯟꯅ ꯆꯞ ꯌꯦꯡꯅꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯩ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯃꯅꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯚꯥꯞ ꯑꯣꯏꯍꯧꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯂꯥꯏꯖꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯃꯆꯤꯟꯕꯥꯟ ꯃꯦꯟꯁꯤꯟꯅ ꯃꯈꯨꯠꯇ ꯃꯆꯤꯟꯕꯥꯟ ꯊꯝꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ ꯈꯟꯗꯨꯅ ꯃꯆꯟꯅꯨꯄꯤ ꯊꯥꯖꯕꯨ ꯃꯤ ꯁꯤꯟꯅꯕ ꯌꯥꯕ ꯋꯥꯅꯤ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯑꯁꯤ ꯐꯥꯒꯤꯕꯨ ꯄꯥꯝꯖꯕ ꯇꯣꯂꯦꯟꯅ ꯙꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯈꯪꯗꯦꯗ ꯅꯣꯏ ꯋꯥ ꯑꯩꯈꯣꯏ ꯈꯪꯗꯦꯗ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯑꯩ ꯑꯃꯐꯥꯎ ꯇꯥꯍꯧꯗꯤꯌꯦ ꯀꯔꯤꯅꯣ ꯄꯨꯔꯦꯜ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯄꯨꯔꯦꯜ ꯍꯪꯕꯕꯨ ꯅꯅꯝꯃꯗ ꯍꯥꯏꯔꯒ ꯍꯪꯍꯜꯂꯤꯗꯨꯅ ꯅꯪꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯅꯔꯣꯟ ꯊꯣꯛꯇ꯭ꯔꯕꯣ ꯄꯨꯔꯦꯜꯒꯤ ꯋꯥꯕꯨꯔꯣ ꯅꯣꯏꯕꯨ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯕ꯭ꯔꯣ ꯑꯩꯁꯨ ꯀꯨꯏꯔꯦꯅꯦ ꯄꯥꯎ ꯇꯥꯗꯕ ꯑꯗꯣ ꯉꯔꯥꯡꯗꯤ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯃꯃꯥꯡꯂꯣꯝꯒꯤ ꯊꯣꯏꯕꯤꯗꯣ ꯄꯨꯔꯒ ꯂꯥꯛꯑꯦꯅ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯍꯧꯏꯅꯦ ꯈꯥꯎꯌꯩ ꯇꯧꯔꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏꯍꯧꯋꯤꯅꯦ ꯑꯩꯁꯨ ꯑꯝꯇ ꯆꯠꯂꯨꯒꯦꯅ ꯇꯧꯕꯅꯤꯅꯦ ꯏꯇꯥꯎꯗꯣ ꯅꯨꯡꯁꯤꯕꯅꯦꯕ ꯑꯩ ꯏꯇꯥꯎꯗꯣ ꯑꯝꯇ ꯍꯪꯉꯨꯒꯦ ꯇꯧꯕꯅꯦ ꯑꯩꯁꯨ ꯁꯪꯗ ꯂꯩꯔꯦꯃꯤ ꯑꯩꯅ ꯉꯛꯂꯤꯗꯤꯅꯦ ꯃꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯀꯣꯏꯔꯝꯃꯤꯅꯣꯕ ꯊꯣꯏꯕꯤꯗꯨꯒ ꯃꯥꯒ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯏꯅꯔꯝꯃꯤꯅꯣ ꯁꯤꯅꯤ ꯃꯁꯛꯇꯤ ꯐꯖꯕꯅꯤꯍꯦ ꯊꯣꯏꯕꯤꯗꯣ ꯋꯥꯡ ꯆꯥꯎꯔꯗꯅ ꯃꯃꯥꯏꯒꯗꯣ ꯁꯥꯡꯇꯛ ꯂꯥꯡꯇꯛ ꯃꯗꯨ ꯃꯁꯛ ꯐꯖꯕꯅꯤꯍꯦ ꯀꯨꯆꯨꯕꯨꯗꯤ ꯀꯌꯥ ꯉꯧꯗꯦ ꯍꯥꯏꯕꯕꯨ ꯀꯨꯆꯨ ꯃꯨꯔꯞ ꯇꯧꯔꯁꯨ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯅꯤꯍꯦ ꯊꯣꯏꯕꯤꯗꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯍꯣꯏꯅꯒ ꯍꯦꯟꯖꯟ ꯌꯥꯄꯣꯠꯇꯦꯗ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯕꯨ ꯐꯖꯔꯗꯤ ꯄꯪꯁꯤꯠꯇ ꯁꯤꯠꯂꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯈꯪꯗꯦ ꯀꯨꯆꯨꯁꯨ ꯉꯧꯏ ꯀꯣꯛꯄꯨꯗꯤ ꯈꯔ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯣ ꯑꯗꯨꯝ ꯁꯤꯠꯇ ꯂꯩꯔꯦꯕ ꯊꯣꯏꯕꯤꯐꯧ ꯁꯤꯠꯈ꯭ꯔꯦ ꯀꯨꯆꯨ ꯃꯨꯕ ꯊꯣꯏꯕꯤꯗꯨꯐꯧ ꯄꯨꯔꯦꯜꯅ ꯂꯧꯈ꯭ꯔꯦꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯆꯥꯛ ꯆꯥꯐꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯐꯥꯎꯕ ꯍꯥꯝꯗꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯈꯤꯕ ꯇꯐꯤꯡ ꯆꯦꯜꯂꯛꯈꯤꯕ ꯊꯥꯖ ꯃꯅꯝꯃꯅ ꯌꯥꯜꯂꯤꯕ ꯐꯤꯗꯨ ꯄꯥꯏꯗꯨꯅ ꯐ꯭ꯔꯪ ꯀꯜꯂꯝꯃꯒ ꯃꯊꯟꯇ ꯀꯟꯅ ꯆꯦꯟꯈꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯉꯥꯡꯁꯦ ꯑꯝꯇ ꯀꯧꯁꯤꯜꯂꯨꯒꯦ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯈꯨꯠ ꯐꯥꯔꯤꯗꯨꯅ ꯆꯦꯟꯈ꯭ꯔꯦꯃꯤ ꯑꯉꯥꯡꯁꯤ ꯀꯥꯏꯗꯅꯣ ꯍꯦ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯋꯥꯈꯜ ꯂꯩꯕꯤ ꯃꯄꯥꯟꯗ ꯆꯠꯈꯤꯕ ꯅꯠꯇꯦ ꯃꯥꯏꯗꯣ ꯏꯇꯥꯎ ꯄꯨꯔꯦꯜꯒꯤ ꯃꯌꯨꯝꯗ ꯌꯧꯔꯝꯃꯗꯧꯅꯤ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯂꯥꯡꯒꯅꯨ ꯑꯩ ꯂꯧꯕꯨꯛ ꯆꯠꯂꯨꯕꯒꯤꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯒꯦ ꯊꯣꯡꯒꯗꯣ ꯂꯣꯟꯁꯤꯜꯂꯣ ꯑꯩꯕꯨ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯀꯔꯤꯝ ꯈꯪꯗꯕꯗꯧꯅ ꯄꯦꯠ ꯂꯥꯎꯕꯤ ꯃꯣꯏꯅꯒꯁꯨ ꯅꯣꯡꯃꯈꯛ ꯊꯦꯡꯅꯔꯒ ꯑꯅꯤꯔꯛ ꯊꯦꯡꯅꯕꯗ ꯅꯨꯄꯤ ꯆꯦꯜꯂꯛꯏꯕ ꯑꯩꯕꯨ ꯊꯥꯊꯥꯒꯤ ꯇꯣꯂꯦꯜꯂꯣ ꯑꯩꯁꯦ ꯇꯣꯂꯦꯟ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯋꯥꯍꯩ ꯂꯤꯁꯤꯡ ꯈꯪꯕ ꯉꯝꯕ ꯇꯣꯂꯦꯟꯅꯦ ꯃꯥꯒꯨꯝꯕꯗꯤ ꯍꯥꯏꯔꯨꯔꯅꯨ ꯆꯕꯠꯅꯕꯤ ꯄꯦꯠ ꯂꯥꯎꯕꯤ ꯍꯉꯣꯏ ꯇꯥꯡꯁꯥꯡ ꯃꯥꯟꯕꯤ ꯑꯉꯥꯡ ꯑꯃꯅ ꯐꯥꯎꯕ
ꯑꯩꯁꯦ ꯄꯥꯝꯃꯦꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯀꯧꯕ꯭ꯔꯨ ꯂꯥꯏꯐꯝꯂꯦꯟꯗ ꯑꯗꯨꯗꯅꯦ ꯑꯩꯅ ꯂꯥꯏꯒꯤ ꯃꯐꯝ ꯑꯣꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯂꯧꯕꯤꯗ꯭ꯔꯗꯤ ꯑꯩꯕꯨ ꯂꯥꯏꯅꯁꯨ ꯌꯥꯔꯔꯣꯏ ꯃꯤꯅꯁꯨ ꯌꯥꯔꯔꯣꯏ ꯈꯟꯗꯅ ꯑꯩ ꯅꯪꯁꯦ ꯂꯧꯈꯤꯕꯅꯤ ꯑꯁ ꯀꯔꯤꯅꯣ ꯇꯥꯇꯣꯂꯦ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯐꯥꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯑꯁ ꯑꯩ ꯋꯥꯈꯜꯁꯤ ꯏꯌꯥ ꯌꯥꯗꯦꯗ ꯑꯉꯥꯡꯗꯣ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ ꯑꯣ ꯑꯩ ꯇꯨꯝꯃꯦ ꯅꯣꯏ ꯊꯤꯔꯨꯔꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯇꯨꯝꯃꯦ ꯑꯁꯨꯝꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯈꯤꯔꯝꯃꯤ ꯃꯀꯣꯛ ꯉꯥꯎꯔꯕ ꯂꯥꯏꯖꯗꯨ ꯇꯨꯃꯤꯟꯅ ꯐꯝꯊꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯁꯣꯏꯗꯅ ꯆꯨꯝꯂꯝꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯖꯗꯨꯕꯨ ꯑꯃꯝꯕꯁꯤꯗ ꯑꯁ ꯑꯩ ꯑꯁꯣꯝꯗꯅ ꯄꯨꯔꯦꯜꯗꯨ ꯃꯄꯥꯟꯗ ꯂꯨ ꯁꯥꯗꯨꯅ ꯍꯛꯆꯤꯛ ꯂꯥꯡꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯈꯨꯠꯁꯨ ꯁꯨꯛꯂꯦꯞ ꯂꯦꯞꯇ ꯂꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯁꯩꯒꯁꯨ ꯍꯧꯅ ꯂꯥꯎꯅ ꯁꯛꯂꯤ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤ ꯐꯗꯦ ꯋꯥꯗꯅꯕꯨ ꯅꯨꯡꯉꯥꯏꯕ ꯂꯩꯕꯔꯥ ꯏꯇꯥꯎ ꯇꯣꯂꯦꯟꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯨꯄꯤ ꯃꯈꯨꯟ ꯂꯨꯕꯗꯩ ꯑꯩꯒꯁꯨ ꯀꯥꯏꯅꯔꯦ ꯂꯥ 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 ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯁꯪꯒꯣꯏ ꯑꯗꯨꯗ ꯂꯩꯔꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯏ ꯍꯦ ꯀꯔꯤ ꯏꯁꯩꯅꯣ ꯅꯪ ꯁꯛꯏꯗꯣ ꯅꯪꯅ ꯏꯁꯩꯒ ꯁꯛꯑ ꯂꯩꯕ ꯌꯥꯕ꯭ꯔꯕ ꯀꯗꯥꯏꯅꯣ ꯇꯧꯉꯝꯕꯤ ꯊꯣꯏꯕꯤꯗꯣ ꯀꯗꯥꯏꯅꯣꯕ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯃꯍꯥ ꯑꯉꯥꯡ ꯃꯤꯉꯝꯕꯤꯗꯣ ꯀꯗꯥꯏꯅꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯅꯨꯡꯁꯤ ꯋꯥꯔꯤꯒ ꯃꯉꯣꯟꯗ ꯂꯣꯏ ꯁꯥꯗꯣꯛꯇꯅ ꯃꯉꯣꯟꯗ ꯇꯝꯂꯨꯕꯁꯤꯗꯤ ꯃꯥꯒ ꯅꯪꯒ ꯊꯨꯡꯅꯅꯕ ꯇꯥꯔꯦꯅꯦ ꯃꯥꯒ ꯅꯪꯒ ꯊꯨꯡꯅꯅꯕ ꯑꯩꯅ ꯁꯤꯟꯕꯤꯔꯤꯕ ꯇꯥꯔꯦꯕ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯑꯣ ꯑꯩ ꯉꯁꯤ ꯅꯨꯡꯉꯥꯏꯅꯦꯕ ꯃꯥ ꯉꯁꯤ ꯊꯥꯖꯒꯤ ꯑꯅꯧꯕ ꯃꯥꯏꯊꯣꯡ ꯌꯦꯡꯍꯟꯒꯦꯕ ꯍꯤꯡꯆꯥꯕꯤꯅꯧꯅꯧ ꯇꯧꯔꯛꯀꯦꯕ ꯃꯥ ꯉꯁꯤ ꯁꯤꯁꯨ ꯌꯦꯡꯍꯟꯒꯦꯕ ꯀꯧꯊꯣꯔꯛꯑꯣꯕ ꯑꯩꯒꯤ ꯑꯣꯏꯔꯣꯏꯗꯕ ꯅꯪꯗꯤ ꯅꯪ ꯃꯍꯥꯛꯀꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯑꯩ ꯅꯪ ꯊꯥꯡ ꯊꯤꯡꯉ ꯍꯥꯠꯇꯣꯔꯤꯕꯅꯤ ꯅꯣꯏ ꯑꯅꯤ ꯍꯥꯠꯅꯅꯕ ꯑꯩ ꯊꯥꯡꯒ ꯄꯨꯔ ꯂꯥꯛꯑꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯛꯑꯣ ꯑꯁ ꯀꯔꯤꯅꯣꯃꯤ ꯊꯣꯏꯕꯤ ꯅꯪꯕꯣ ꯃꯤꯍꯨꯟ ꯊꯥꯎꯟꯒ ꯑꯝꯇ ꯆꯦꯟꯈꯠꯂꯦ ꯑꯩ ꯃꯤꯍꯨꯟꯒꯁꯦ ꯐꯥꯗꯕ ꯉꯝꯗ꯭ꯔꯦ ꯊꯥꯡꯗꯣ ꯊꯝꯃꯣꯃꯤ ꯅꯪꯕꯣ ꯑꯉꯥꯎꯕꯤꯗꯧꯅ ꯅꯪꯕꯨ ꯇꯧꯔꯤꯗꯣ ꯀꯩꯗꯣꯏꯅꯣ ꯐꯕ ꯊꯝꯃꯣ ꯑꯩ ꯃꯤꯍꯨꯟ ꯆꯦꯟꯈꯠꯂꯦꯃꯤ ꯅꯪꯕꯣ ꯊꯥꯡꯗꯣ ꯊꯝꯃꯣꯃꯤ ꯀꯥꯏꯗꯒꯤ ꯊꯣꯏꯕꯤꯅꯣ ꯑꯩ ꯀꯩꯝꯇ ꯈꯪꯗꯦꯃꯤ ꯀꯅꯥꯅꯣ ꯊꯣꯏꯕꯤꯕꯣ ꯑꯃꯥꯡꯂꯣꯝꯒꯤ ꯊꯣꯏꯕꯤꯔꯣ ꯊꯝꯃꯣꯃꯤ ꯅꯪꯕꯨ ꯊꯥꯡꯗꯣ ꯑꯁ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯛꯈꯤꯕ ꯏꯁꯩꯗꯨꯕꯨ ꯀꯥꯎꯈ꯭ꯔꯦꯃꯤ ꯑꯩꯕꯨ ꯀꯩ ꯏꯁꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯀꯥꯎꯅꯤ ꯅꯪ ꯑꯁꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯀꯌꯥ ꯇꯧꯅꯗꯨꯅ ꯇꯣꯂꯦꯟꯅ ꯇꯝꯂꯛꯄ ꯐꯥꯒꯤ ꯄꯨꯝꯕ ꯃꯍꯥꯛꯅ ꯄꯨꯔꯦꯜꯗ ꯇꯝꯂꯝꯃꯤ ꯄꯨꯔꯦꯜ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯊꯥꯖ ꯑꯉꯥꯎꯕꯤ ꯅꯪ ꯇꯥ ꯇꯣꯂꯦꯟꯅ ꯍꯥꯏꯔꯛꯏꯗꯣ ꯅꯪ ꯇꯥꯆꯧꯅ ꯍꯥꯏꯔꯛꯏꯗꯣ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯕꯤ ꯑꯉꯥꯎꯕꯤ ꯅꯍꯥꯟꯈꯩ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗꯅ ꯃꯤꯆꯤꯒꯤ ꯇꯦꯟ ꯀꯥꯞꯅꯕꯗꯣ ꯏꯇꯥꯎ ꯇꯣꯂꯦꯟꯗꯣ ꯈꯪꯗꯅ ꯅꯪ ꯃꯐꯝꯁꯤꯗ ꯊꯥꯔꯛꯏꯅꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯏꯇꯥꯎ ꯇꯣꯂꯦꯟ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯦ ꯉꯁꯤꯗꯒꯤ ꯏꯇꯥꯎꯕꯨ ꯏꯕꯥꯏ ꯍꯥꯏꯅ ꯀꯧꯖꯔꯒꯦꯀꯣ ꯏꯕꯥꯏ ꯇꯣꯂꯦꯟ ꯏꯇꯥꯎ ꯇꯣꯂꯦꯟ ꯅꯆꯟꯅꯨꯄꯤ ꯊꯥꯔꯛꯂꯔꯣꯏ ꯑꯩꯈꯣꯏꯗ ꯊꯝꯂꯒꯦ